Rakesh, kay mathil cha yung taobi. Chadri Rakesh, chak loi. Ona siloi goin cha again chadri. Tao cha ra bo. Tomthil line US Ultra S22 Ultra gi video sembiro bro hai. Hoi tomthil madu yenge to po phone karamba faba changamna ba yaba lai ribra. Ado hojikti 22 or 23 24 25 tangi li ro phone oi madu hojik matamsiga sanaba laiba yaba oiragadi adum compare to yengda ai soda semak ngamrenge aduga barbin na mu hai yamba hai barbin samaibam ai de hobaga like tawkhrabni ko hai yambana like namsan khare hojik like hoi mi ahum di namsale mayam so mom tang namsan biro yengi ba chang pa tak tak law na mom tang namsan bira di masing adum yamni ke sare kai mathelo dum dam tawdro kai no hai taw adum ba khara tawdre ne kitang ibam je gandhi no yade ne tonjam parai hanbana Tesla gi phone gi maram da video semse hai hoi Tesla gi phone gi do mama ngai da moi launch store ni kholane na yam kana rumor de di kano gum ba pau khara taram badu da video amadi ai channels da khari kuire semaga hapki bna do hujiki oina di Tesla phone gi oiba phone gi update hai tare ko launch store ni natragana tawrani kari si film dei laire khole haibagi pau se kya phang thoidong phang da du lairagadi adum ai semba tam gi update oina ngasagi Starlink ki semba adumai na tawrakana adum ai tanja chabada kegumba adugi update pi ya mayam da pi ya le isoidina semakke DKS entertainment yamba kai mathil charage hai chadri DKS entertainment Vivo T4 Ultra se yabro adum hai Vivo T4 Ultra yam phai aina T4X to lupa lising 35 gi range ta aina dum mayam dum suggest tawbodo maga P3 ga ani dum dam hekta yae na suggest tawbodo do aina sida sum tinaba imanaba sing hai tare ko adu mana Vivo T4X to ama lai pai adu ma ye phone do aina su dum hands on tawge hing kamai tawi khole na dum bai dum yeng matam da adum nungai ba hai tare ko lupa lising 35 ta tukta yam phaba phone moi design su yam phajaba camera su dum yang make yam sing adum aduna T4 Ultra se mana amu hena senga ni nungai ni naurem tondon ba miten ai ngah changjar ke hai tondon ba dum thong thindra su dum changa ko ya lai thong lao hang do ga mayam loi na mathang chang ko ya na bai na lakte na kano se ka se ko than de mi yam de na su koi lai de na kai chana ra ja no ha na yengam bane do nang sang salak ko fare Bangalore weather ka mai to ge hujik hai taw adum nungai sade adagi yam nungai hai tare phone reset tawbuda khoi gi data kamaina mangaloi dage amukta highway ro yamba hai phone se reset tawge hai tar gadi data manghan dabadi backup lo hobna tana upai leiroi khoi gi factory reset kumba tawki matam dadi loina mangi ko ma de adu du upai lete loina erase tawge duni adu data manghan loi ge hai tar gadi ko pen drive kumba amada ship ta hoba natraga na system da laptop ta kai da khoi dum adu gi backup sing da hoba adu mai tawbu tare adu phone number kumba oi tar gadi email id ama tawrakan koi phone da synchronize to hoba hai tare adumaina tawdragadi mangkhini reset taw matam da tomthin line S22 Ultra versus 13 Pro ga se hojik sinaba ya gidra karam na bes oini video sem se brother hai hoi video su sem ba hana ge aduga S22 Ultra ga 13 Pro ga hai tar gadi features sing se ai dum yeng bada kitang
matam kuina sangna sinapda mayamna pamnabase 13 Pro sinadi khitang hena hengadaba mali magi features hojiki oina ko ado 13 Pro leigadaba mahutpudi ai wakhanda 15 iPhone 15 natragana 16 lomda adumani yengbanabu hena farani hai tare hojik matam sida koigi Apple Intelligence kumba adai S23 su Ultra se su update laaga su masi yam kuina hena laaroyeba ko naurem tondon ba na mu haire yam nungai ba nokning ba comment am tawre nupi thi duba ibani pun basida mina all s pension gi form piro harak kadra khal yani hai aidi tondon ba aduna bu hena phado male matam ngai raga adum all s pension gi apply tawra sira na haifet khalam ba su lai adu pai raga de mina so langphang kari kari haira roidana ko madi thangai sengna nakhai sengna sumbam taw khrabne ado hairagadi ama mek sengna ama tawuna di phai ado honase kari kari yaba leige ado khoi damakta su sakana kai kai khara torok yai dana ko ma'am mi budi khara changchala aduga hanadagi dum khoi live se dum yawba ayambadi sum su kitang di wat paman ba comment si ko changchala ga di comment mom tang simbio aduga wari su sanaba nungaina ba aduga khoi ma'am punna live se minari ado khangna ba hai tare comment amam tawar su simbiro mayam di toy chak ising chanaramani ko mayam yengba mayam singse chak chabirabra charagana chare natragana chadri comment amam tang kari mathil chage du somtang isenbiro adudi wari su nungaini nai bong khoi angang amana S25 Ultra ama leibada ngaire aduga iPhone 16 Pro Max amu pame haire karamna phado mali hai yamba S25 Ultra do aduna di yam phai loinamak features sing di yeng matamda ado mana sinarige doriba kano do khoge adongi angang haitare yam bo dugi yambagi do kamai sina game ting comments ta yamna game da high end game kano da setting da sanaba aduga sumaina ai gumba haitare ko yam sena haira bode khoge content creator haitare ne video gumba siamba Facebook ta kai da reels kanam bu khotpa adugumba mi gi da makta oitara ga di video ge quality gumba खल्लगदी को iPhone hen base adu khaktani haita ai wak S25 Ultra se ma yam phai ko ado video quality ki matang da iPhone kitang lakcha ba dong toba adu na ma iPhone 16 Pro Max pa mi haido kai gumba adu gumba game da performance ta yam na game gumba sana ba na tragana bai video gumba na mo khot adu mi tare ko di khoi ma iPhone 16 Pro do option man off to do phaba option amadi oigani aduga yamna adugumba singda thoido hendona thabak adimba tawdaba hai tai ko khoi gumba normal ana sum phone khara pai ba to phone video khara yengba daidi nong phadok ma ta game gumba sanaba leidana adugumba gi normal user ama man hena phaba hai tare dumaina ai ga makhanda mota lumai le mai feature sing de yeng matam yamba ram bus se kari kana ge hai keno ne teni hena me phone ji ge yamba khoina hojik application ama hangi ba daidi memory se yamba sigumba application sing ji gi ma gi run to bugi keno se ram jina sina ade application install to bugum ba su ko ram de gi loina ma sinam ne ba ko aduna RAM yamna RAM chawe haidana RAM da suma khal makhal myam like di LPDDR4 5 kaina myam like ko adu budi adu khena be mutungina yamaga chawaga sunwai ta budi lay adu sam di khara yamna hanghal laga di boost awga di kitang nungai ba haitare foire
DKS Entertainment Nubia company se atopa country da yam bahai Nubia company se atopa country da su phangi aduga kogi si matang sida ko magi Nubia khata natana aina khangjaba kitang idea haitare knowledge kitang hairabu dai kogi mamang da su aidum hai bune koi India se hojikti yamna boom oiro iwa adugumba economy se yam chokholaiba country amasu oiri ko yamna fastest growing country masu oire aduga koi India gi mi masing ji hojikti India na world gi largest population so oire dana 1.6 billion people size yam grab masing ni Uttar Pradesh khaktangi mi na koi gi country myam Europe country mari manga pun badi hena masing yam khalai ni dana ko adai amkasu koi gi pikraba state myam Kerala gumba sinaga economy se Pakistan pikraba Kerala dana hengalai ne sumai tawna koi gi market se yamna toba mayamna yam pamna ba demanding oi ba dugumba market amuk thomjalak pa dumai tawe ko aduna koi India da phangga to phangda ba sul atop da phangda ba sulai aduga atop da phangga India da phangda ba su dum lay di laygani ado ayambana di India gumba country si hojikti no brand sing ready launch stock any platform sing se India da di oi tangai fadana masi uba phangi hai tare bantana amuk tamna baga nang hodre asai dagi ngairaga nahan tension yam laiba maleda kari matangi no amuk aduk yam samli dugo aidi sadri hai hoi tamna ba nang hodre jang sai ding ngai re ga ina sat long haujalak pa duga khangau da bagi hai bo rongani aduga nahan tension lai hai do tension yam kana lai bu na te koi gi yam seng na hai da ai ju maitai ni dana ko ai di seng na koi di maitai hai ba jati je nung si jaba maitai ai ai na hek khangak pa dagi ai gi ipu gi mamang da lehu do ne khangau dre ado ai ipa da ai samak yauna koi di maitai se dum oirga lak ne ba koi Hindu dharma su salak te ai tare ko dharma matang kitang pusale waro bi ate aduga ai di ming da so ai gi full name I matam da Wangkhem Gorbachov mitai ai na mitai ja happy ne ba ko ado maitai sam nung si jaba ado ai maitai gi jati sida koi gi masen sida ga hai ni amana amabu hunaba adai amana amabu singthana phonaba kana goba amna kitang afaba ama torok matamda yeng mangam da bagi khoi gi yamna waikhu gumba gi culture khagai sum uba hai tare adugumba mi khara dum yaurakpa thengnaba aduga gi tawning daba adugumba su kitang thado ga khoi mesen je aina ngamba khara support tawba aina ngamba knowledge khara share tawba adumna khagba knowledge engda share tawbra adoi tare khoi myam je pulap punna chawkhot mina ya bagi keno si wakhalon je mi khara dadi sungai leitaba tawna uba hai tare aduda pensa daba nungai taba topa jati singna tawriba mong mato moina support tawnariba adai chawkhot na honariba myam ji kai khoi na tawthoi re ji ga kitang khenaba myam leibu sida ko pen daba sum khara leiba adugi sum hairam bane ado tasing na hai tara gade adu tawroi dubani khoi machine ji aina samna hairaba matamda school da ka oza support tawnaba se khoi machine support tawnaba se mating pangnaba se phai ado aina question ama GK gi question ji manga gumba ma khange aduga toge bantana keno se GK question se ahum khange aduga kana gumba sida comment tholakpada dum hairage yamba samai bam sina GK gi question se ani gaktang khange ado akhoi ahum se aina khangba se songai haidok na dabida aina khangba sina khwai de helabane ain khangse kanam khangba nate ai mu haibu leitrabne na su muktana leita gadi ai su question manga de na khangoi banta su question ahum de na khangoi yamba su question ani de na khangoi ado akhoi mayam je khoi ahum je loi ma haidok na raga aina khangbu su no khoi tak thokpo no khoi na khangbu su ngon tak thok ta gadi akhoi ahum question tara khangba mi haidu oirani ado atopa ingna da khoi ahum haibu se leiroi dune ado adugumba gi wakhalon je poktaba haigadra natra kari wakhan khanbagino amna apik pokhan chen mi khara dum aina su ui mase toning da bagi hai tare da kitang sounding ba nungai ta ba khara ti to bagi aina post ama khakti I bune adu di orum no mal hai reis ada sak sadri hai hoi ai su sadri sakte ai dinga thobo ina sari hai yamana yamma se Saturday Sunday da live changak pa se sahal lagi na ana oi sahal lagi thoin ki tawra khangde atei matam da sadra so thangja no mai jing ngaira sa se na kha thama ba kam tawre masi yam phatre asi ni noma thangja no mai jing mu da swa tak ta na tumin na changjal laga yam bai sok to tumin na pura sakhiba ma tawdu ya roi dore
ꯐꯣꯟ ꯋꯥꯔꯤꯗꯤ ꯅꯠꯇꯔꯦ ꯉꯔꯥꯡ ꯀꯥꯡ ꯅꯨꯃꯤꯠꯇ ꯍꯧꯔꯛꯂꯤꯕ ꯄꯥꯈꯪꯁꯤꯡꯅ ꯒꯥꯔꯤ ꯀꯟꯅ ꯀꯟꯅ ꯊꯧꯕ ꯑꯉꯥꯡꯅ ꯒꯥꯔꯤꯅ ꯊꯣꯝꯕꯗ ꯁꯤꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯨꯝꯍꯩ ꯍꯔꯥꯎꯗ ꯒꯥꯔꯤ ꯀꯟꯅ ꯀꯟꯅ ꯊꯧꯕꯁꯦ ꯑꯁꯤꯒꯤ SMS ꯑꯃꯇꯪ ꯃꯦꯁꯦꯖ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯗꯣꯏꯔꯥ ꯍꯣꯏ ꯇꯣꯟꯗꯣꯟꯕ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯂꯦꯛꯆꯔ ꯇꯧꯕ ꯋꯥꯁꯟ ꯇꯧꯕ ꯑꯣꯏꯅ ꯊꯣꯛꯑꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯈꯪꯖꯕ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯍꯥꯏꯒꯦꯕꯀꯣ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝꯒꯨꯝꯕ ꯂꯣꯏꯕ ꯃꯇꯝꯁꯤꯗ ꯑꯉꯥꯡꯁꯤꯡ ꯈꯔ ꯉꯁꯤꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯦꯅ ꯍꯔꯥꯎꯗꯅ ꯅꯨꯡꯉꯥꯏꯗꯅ ꯒꯥꯔꯤ ꯃꯆꯥꯁꯦ ꯀꯟꯅ ꯊꯧꯔꯒ ꯀ꯭ꯂꯥꯁ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤ ꯇꯥꯕꯤꯔꯝꯒꯅꯤ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝ ꯊꯥ ꯂꯣꯏꯔꯛꯄꯗ ꯃꯦꯇ꯭ꯔꯤꯛ ꯊꯥ ꯂꯣꯏꯕꯗ ꯑꯦꯛꯖꯥꯝ ꯍꯜꯂꯛꯄꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯅ ꯑꯉꯥꯡ ꯁꯤꯔꯦ ꯂꯩꯇ꯭ꯔꯦ ꯈꯣꯠꯂꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯄꯨꯟꯁꯤꯗꯣ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯑꯉꯥꯡꯁꯤꯡꯗꯨꯒꯤꯁꯨ ꯑꯁꯣꯏꯕꯕꯨꯗꯤ ꯈꯔ ꯂꯩꯔꯝꯒꯅꯤꯀꯣ ꯉꯥꯎꯁꯟꯅꯕ ꯄꯥꯝꯕ ꯂꯥꯡꯕ ꯄꯥꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯄꯦꯔꯦꯟꯁꯁꯤꯡꯒꯤꯁꯨ ꯑꯁꯣꯏꯕ ꯂꯩꯌꯦꯅ ꯈꯟ ꯇꯥꯔꯦ ꯑꯩ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯌꯥꯝ ꯀꯨꯏꯔꯕꯩ ꯃꯇꯝꯗꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯥꯎꯕꯤꯕ ꯃꯌꯥꯝ ꯂꯣꯏ ꯈꯪꯒꯅꯤ ꯑꯩꯅꯒ ꯀ꯭ꯂꯥꯁ 10 ꯊꯥꯔꯛꯄ ꯃꯇꯝꯁꯤꯗ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀ꯭ꯂꯥꯁ 10 ꯃꯦꯇ꯭ꯔꯤꯛꯀ ꯊꯥꯕꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯟꯇꯔꯗꯒ ꯍꯣꯠꯅꯔꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥꯒꯨꯝꯕ ꯑꯃ ꯄꯤꯔꯒ ꯊꯥꯗꯣꯛꯑꯒ moina ꯑꯗꯨꯝ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯍꯟꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯑꯗꯨꯝ ꯑꯩ ꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯗꯩꯗꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯣꯏꯗꯤ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯅꯤꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯈꯦꯡꯉꯤꯕ ꯌꯪ ꯇꯤꯅꯦꯖꯔꯁ ꯉꯥꯛꯇꯅꯤꯅ ꯒꯥꯔꯤꯁꯤ ꯀꯟꯅ ꯊꯧꯔꯒ ꯅꯨꯡꯉꯥꯏꯖꯕ ꯁꯦꯂꯔꯁꯦ ꯀꯟꯅ ꯂꯩꯈꯠꯂꯒ ꯀꯟꯅ ꯆꯦꯜꯂꯤꯉꯩ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯜꯂꯦꯕ ꯑꯗꯣ ꯃꯣꯏꯗ ꯑꯩꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕ ꯑꯃꯁꯨ ꯂꯩꯌꯦ ꯒꯥꯔꯤꯁꯦ ꯀꯟꯅ ꯊꯧꯔꯒꯗꯤ ꯅꯪꯅ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯕ 20 ꯄꯤꯕ ꯑꯇꯥꯡꯕ ꯕꯥꯏꯛ ꯑꯃ ꯊꯧ ꯇꯥꯔꯒꯁꯨ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯂꯩꯁꯥꯕꯤꯗꯨꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯆꯠꯂꯝꯕꯗ ꯋꯤꯡ ꯂꯥꯎꯅ ꯊꯧꯔ ꯆꯠꯈ꯭ꯔꯗꯤ ꯍꯧꯖꯤꯛ ꯊꯧꯈꯤꯗꯣ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯍꯧꯔꯣꯏ ꯑꯗꯨꯅ ꯇꯞꯅ ꯏꯪꯅ ꯂꯤꯔꯤ ꯊꯧ ꯇꯥꯔꯒꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯗꯕ ꯂꯩꯁꯥꯕꯤꯗꯨꯅꯁꯨ ꯎꯕꯗ ꯑꯩꯅ ꯈꯪꯕ ꯅꯨꯄꯥꯗꯨꯅꯤꯅꯦꯍꯦ ꯃꯥꯅ ꯒꯥꯔꯤ ꯐꯖꯕ ꯑꯃ ꯊꯧꯏ ꯀꯥꯏꯅ ꯎꯗꯣꯏꯅꯦ ꯑꯗꯨꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯕꯁꯦ ꯀꯩꯝ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯒꯥꯔꯤꯁꯦ ꯈꯔ ꯇꯞ ꯊꯧꯕ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯀꯥꯡꯒꯤ ꯃꯇꯥꯡꯁꯦ ꯀꯥꯡꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯀꯩꯅꯣ ꯇꯣꯟꯗꯣꯟꯕ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯍꯥꯏꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯛꯄꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤ ꯏꯃꯥ ꯏꯄꯥꯁꯨ ꯂꯣꯏꯅꯃꯛ ꯃꯩꯇꯩꯗꯣ ꯑꯣꯏꯔꯛꯄꯅꯤ ꯑꯩꯈꯣꯏ ꯀꯥꯡꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯌꯦꯡꯅꯤꯡꯕꯗꯤ ꯆꯠꯅꯤꯡꯕꯗꯤ ꯌꯥꯝ ꯐꯥꯎꯋꯦꯕꯀꯣ ꯑꯗꯣ ꯐꯥꯎꯔꯒꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯈꯟꯊꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯇꯧ ꯄꯪꯇꯝꯗ ꯇꯝꯕꯁꯤ ꯑꯐꯕꯗ ꯇꯝꯕꯗꯤ ꯐꯩ ꯑꯗꯨꯒ ꯐꯠꯇꯕꯗ ꯃꯇꯧ ꯄꯪꯇꯝ ꯇꯝꯃꯒ ꯑꯩꯈꯣꯏꯁꯤ ꯁꯪꯁꯥꯔꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯁꯨꯝ ꯃꯥꯡꯊꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯎꯔꯛꯄꯁꯤꯗꯀꯣ ꯒꯥꯔꯤ ꯊꯧꯔꯒ ꯇꯧꯕ ꯈꯣꯠꯄꯒꯤ ꯌꯥꯎꯋꯦ ꯍꯥꯏꯗꯣ ꯀꯥꯡ ꯈꯛꯇ ꯅꯠꯇꯦ ꯑꯦꯅꯤ ꯐꯦꯁꯇꯤꯚꯦꯜ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯀꯟꯅ ꯊꯧꯕ ꯈꯣꯠꯄꯁꯤꯗꯤ ꯃꯗꯨ ꯃꯈꯣꯏꯒꯤꯁꯨ ꯁꯣꯏꯕ ꯂꯩꯔꯦ ꯄꯦꯔꯦꯟꯁꯁꯤꯡꯒꯤ ꯁꯣꯏꯕꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯏꯇꯥꯔꯒꯗꯤ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯑꯗꯩꯗꯤ ꯈꯣꯠꯅꯕ ꯑꯗꯨꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯦ ꯈꯔ ꯂꯧꯈꯠꯄꯁꯦ ꯈꯔ ꯋꯥꯠꯄꯗꯧ ꯇꯧꯏ ꯂꯧꯈꯠꯂꯒꯁꯨꯀꯣ ꯈꯤꯇꯪ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯖꯒꯅꯥꯊ ꯄꯨꯔꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯥꯡ ꯆꯤꯡꯉꯤꯗꯣ ꯃꯌꯥꯝ ꯃꯗꯨꯗꯩꯗꯨꯗ ꯍꯦꯛꯇ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯇꯒꯤ ꯍꯧꯔꯒ ꯑꯗꯩ ꯑꯦꯝꯕꯨꯂꯦꯟꯁꯅꯆꯤꯡꯕ ꯑꯗꯩ ꯏꯁꯤꯡꯒꯤ ꯁꯄ꯭ꯂꯥꯏ ꯑꯗꯩ ꯃꯦꯗꯤꯀꯦꯜꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯦꯝ ꯁꯥꯔꯒ ꯈꯤꯇꯪ ꯏꯃꯥꯔꯖꯦꯟꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯥꯛꯁꯟꯕ ꯉꯝꯅꯕ ꯍꯥꯏꯅ ꯃꯤꯒꯤꯗꯤ ꯐꯖꯅ ꯑꯗꯨꯒꯨꯝꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗꯣ ꯂꯧꯈꯠꯄ ꯑꯗꯨꯅꯁꯨꯅꯦ ꯍꯥꯏꯇꯥꯔꯦ ꯗꯤꯒꯦꯁ ꯑꯦꯟꯇꯔꯇꯦꯟ ꯅꯦꯠ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯤꯁꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯁꯦ ꯃꯌꯥꯝꯅ ꯇꯥꯔꯝꯗꯕ ꯇꯥꯔꯦ ꯄꯠ ꯇꯠꯂꯝꯃꯒ ꯑꯗꯣ ꯍꯣꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯁꯅꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯝ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯃꯥꯜꯂꯦ ꯅꯥꯎꯔꯦꯝ ꯇꯣꯟꯗꯣꯟꯕꯅ ꯃꯩꯇꯩ ꯑꯁꯦꯡꯕ ꯑꯣꯏꯔꯝꯕꯁꯤꯗꯤ ꯑꯁꯦꯡꯀꯩ ꯑꯣꯏꯔꯝꯕꯁꯤꯗꯤ ꯑꯁꯦꯡ ꯀꯩ ꯆꯥꯁꯤꯒꯦ ꯍꯥꯏꯔꯛꯎ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦ ꯀꯩꯅꯣ ꯅꯣꯡꯃ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯩꯇꯩꯒꯤ ꯍꯥꯏꯁꯤꯗꯤ ꯃꯃꯥꯡꯉꯩ ꯍꯧꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯁꯥ ꯇꯥꯟꯕ ꯅꯨꯄꯥ ꯑꯃꯒ ꯑꯩꯒ
ꯀꯩ ꯍꯥꯏꯅꯤ ꯑꯇꯩ ꯅꯤꯡꯊꯧꯀꯥꯕꯗꯩꯅ ꯏꯔꯥꯏꯐꯧ ꯃꯅꯨꯡꯗ ꯊꯣꯡꯉꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯣꯏ ꯈꯤꯇꯪ ꯐꯕꯗ ꯊꯥꯡꯖꯒꯨꯝꯕ ꯅꯣꯡꯃꯥꯏꯖꯤꯡꯒꯨꯝꯕꯁꯦ ꯑꯩꯅ ꯍꯦꯛ ꯂꯥꯏꯚ ꯊꯥꯔꯛꯄ ꯈꯨꯗꯤꯡꯒꯤ ꯍꯪꯉꯨꯁꯦ ꯉꯥꯅꯨꯒꯨꯝꯕ ꯈꯔ ꯉꯥꯒꯨꯝꯕ ꯈꯔ ꯍꯦꯛꯇ ꯇꯧꯁꯜꯂꯛꯄꯁꯦ ꯍꯦꯛꯇ ꯊꯤꯕꯣꯡ ꯂꯥꯎꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯦꯛꯇ ꯅꯨꯡꯉꯥꯏꯖꯗꯕ ꯕꯟꯇ ꯊꯤꯌꯥꯝꯅ ꯃꯤ ꯍꯥꯏꯕꯁꯤ ꯃꯈꯜ ꯃꯊꯦꯜꯅꯤ ꯏꯁꯥꯒꯤ ꯈꯨꯠꯁꯥ ꯇꯔꯥ ꯈꯣꯡꯁꯥ ꯇꯔꯥ ꯐꯥꯎꯕ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯋꯥꯈꯜ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯄꯨꯜꯂꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯃꯤꯟꯅꯁꯦ ꯍꯥꯏ ꯍꯣꯏ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏ ꯑꯐꯕ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯗꯩ ꯍꯥꯟꯅ ꯍꯧꯒꯗꯕꯅꯦꯅ ꯍꯥꯏꯅꯕꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯈꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯃꯉꯥ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯇꯔꯥ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯐꯖꯅ ꯋꯥꯈꯜ ꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯁꯜꯂꯒ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯂꯩꯒꯦ ꯅꯠꯇ꯭ꯔꯒ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯗꯅꯀꯤꯁꯨ ꯃꯥꯏ ꯄꯥꯛꯀꯅꯦꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯍꯟꯗꯛ ꯂꯩꯔꯛꯄ ꯑꯣꯞꯄꯣ A5 Pro ꯑꯁꯤ GB45 ꯋꯥꯠ ꯆꯥꯔꯖꯔꯗꯒꯤ 2023ꯗ ꯂꯩꯈꯤꯕ ꯍꯦꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯁꯤ ꯊꯨꯅ ꯆꯥꯔꯖ ꯇꯧꯋꯦ ꯍꯥꯏꯁꯦ 33 ꯋꯥꯠꯀꯤꯗꯨꯅ ꯃꯗꯨ ꯍꯦꯟꯐꯝꯗꯤ ꯊꯣꯛꯇꯦ ꯃꯗꯨꯒ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅ ꯆꯣꯡꯕꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯍꯦꯜꯂꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ 45 ꯋꯥꯠꯀꯤꯗꯣ ꯃꯗꯨ 45 ꯋꯥꯠ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤꯒꯤ ꯀꯩꯅꯣ ꯁꯣꯛꯇꯅꯕ ꯍꯥꯏꯗꯅꯀꯣ ꯂꯥꯏꯐ ꯁ꯭ꯄꯥꯟꯁꯦ ꯁꯣꯛꯇꯅꯕ ꯕꯦꯇ꯭ꯔꯤꯁꯦ ꯌꯥꯝ ꯊꯨꯅ ꯗꯦꯃꯦꯖ ꯑꯣꯏꯗꯅꯕ ꯍꯥꯏꯅ ꯁꯣꯐꯋꯦꯌꯔꯅ 45 ꯋꯥꯠꯇꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯇꯝ ꯀꯨꯏꯅ ꯆꯥꯡꯅ ꯆꯪꯍꯟ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯆꯪꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯒꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯊꯣꯏꯗꯣꯛꯅ ꯊꯨꯅ ꯆꯪꯕ ꯑꯗꯩꯗꯤ ꯇꯞꯅ ꯆꯪꯕ ꯑꯩꯈꯣꯏꯒꯤ ꯊꯣꯏꯅꯗꯤ ꯈꯟꯕꯤꯔꯨꯅꯨ ꯍꯣꯏ ꯃꯇꯝ ꯆꯪꯗꯕꯕꯨꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯥꯝꯃꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯃꯇꯝ ꯌꯥꯝꯅ ꯀꯥꯏꯊꯣꯛꯄ ꯉꯝꯅꯗ꯭ꯔꯕ ꯌꯥꯝ ꯆꯤꯟꯅꯔꯕ ꯃꯇꯝꯅꯤ ꯑꯩꯒꯤ ꯍꯣꯠꯅꯕꯗ ꯑꯗꯨꯗ ꯐꯣꯟ ꯆꯥꯔꯖ ꯇꯧꯗꯨꯅ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯃꯐꯝ ꯂꯩꯕꯒꯤ ꯃꯇꯝꯗꯤ ꯂꯩꯅꯗ꯭ꯔꯕꯅꯤꯅ ꯑꯊꯨꯕꯕꯨꯗꯤ ꯄꯥꯝꯃꯝꯒꯅꯤ ꯑꯗꯣ ꯊꯨꯅ ꯆꯪꯕ ꯑꯁꯤꯁꯨ ꯑꯐꯕ ꯀꯩꯅꯣꯝꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯀꯝꯗꯧꯔꯤꯒꯦ ꯍꯥꯏ ꯁꯤꯡꯍꯖꯤꯠ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯅꯨꯡꯉꯥꯏꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃ ꯑꯗꯨꯝ ꯊꯦꯡꯅꯗꯧ ꯂꯩꯔꯝꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗꯗꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯔꯤꯅ ꯈꯨꯝꯅꯩꯗꯅ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯤꯅ ꯑꯗꯨꯝ ꯈꯨꯝꯃꯒꯦ ꯅꯦꯠꯁꯤ ꯃꯔꯛꯇ ꯇꯠꯂꯨꯔꯦ ꯑꯗꯣ ꯃꯔꯛꯇ ꯑꯩꯅ ꯉꯁꯥꯏ ꯉꯥꯡꯉꯨꯕ ꯈꯣꯠꯂꯨꯕ ꯃꯌꯥꯝꯁꯤꯡꯗꯨ ꯆꯠꯄ ꯈꯣꯠꯄ ꯇꯥꯗꯕ ꯃꯌꯦꯛ ꯁꯦꯡꯗꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯁꯠ ꯁꯠ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯩꯗꯤ ꯁꯨꯝ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯒꯗꯤ ꯌꯥꯔꯦ ꯃꯥꯜꯂꯦꯅ ꯁꯨꯝ ꯉꯥꯡꯉꯤꯕ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯃꯌꯥꯝꯅ ꯇꯥꯔꯝꯗ꯭ꯔꯒꯗꯤ ꯃꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯦꯟꯁꯤꯟꯔꯨꯔꯧꯅꯤ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯄꯣꯀꯣ F7 ꯐꯒꯗ꯭ꯔꯥ ꯍꯥꯏ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯑꯦ ꯍꯧꯖꯤꯛ ꯃꯉꯥꯡꯗ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏ ꯑꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ 5Gꯁꯨ ꯐꯪꯉꯤ ꯅꯦꯠꯁꯦ ꯏꯁꯇꯦꯕꯜꯁꯨ ꯑꯣꯏꯕ ꯃꯥꯜꯂꯦ ꯊꯣꯏꯗꯣꯛꯅꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯁꯦꯝꯗꯣꯛꯄ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯑꯩ ꯋꯥꯏ ꯐꯥꯏ ꯂꯩ ꯑꯗꯣ ꯋꯥꯏꯒꯨꯝꯕ ꯁꯣꯐꯋꯦꯌꯔꯒꯨꯝꯕꯗꯤ ꯄꯣꯀꯣꯁꯤ ꯑꯩꯈꯣꯏꯒꯤ MIꯒꯤ ꯁꯕ-ꯕ꯭ꯔꯥꯟꯅꯤꯅ ꯌꯥꯝ ꯀꯟꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯐꯤꯆꯔꯁꯀꯤ ꯑꯣꯏꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯒꯦꯝ ꯁꯥꯟꯅꯕꯒꯨꯝꯕ ꯑꯗꯩꯗꯤ ꯄꯔꯐꯣꯔꯃꯦꯟꯁ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯅꯦꯠ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯍꯥꯏ ꯑꯝꯇꯪ ꯑꯩ ꯀꯛꯊꯠꯄ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯅꯦꯠ ꯃꯌꯥꯝ ꯅꯦꯠꯁꯤ ꯌꯥꯔꯒꯗꯤ ꯌꯥꯔꯦꯅ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯣ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯀꯣꯛꯒ ꯑꯃꯨꯛ ꯆꯪꯉꯛꯑꯣ ꯍꯥꯏꯅꯗꯤ ꯀꯃꯦꯟ ꯇꯧꯔꯛꯑꯦꯕꯗ ꯑꯗꯨꯒ ꯌꯥꯔꯕ ꯌꯥꯗ꯭ꯔꯤꯕꯁꯤ ꯈꯪꯗ꯭ꯔꯦ ꯃꯥꯂꯦꯝ ꯀꯃꯦꯟꯕꯨꯗꯤ ꯎꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯦꯠꯁꯦ ꯌꯥꯗꯦꯅ ꯑꯩ ꯍꯧꯖꯤꯛ ꯅꯦꯠꯁꯦ ꯀꯛꯊꯠꯂꯨꯔꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯧꯔꯛꯏꯅꯦꯕ ꯑꯗꯣ ꯌꯥꯕ꯭ꯔꯥ ꯅꯨꯡꯉꯥꯏ ꯀꯃꯥꯏꯅ ꯇꯧꯋꯤ ꯆꯠꯄ꯭ꯔꯥ ꯆꯠꯇꯕ꯭ꯔꯥ ꯑꯗꯨꯝꯇꯪ ꯀꯃꯦꯟ ꯑꯝꯇ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯁꯦ ꯈꯔ ꯌꯥꯔꯦ ꯍꯥꯏꯌꯦ
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯐꯔꯦ ꯍꯥꯏ ꯍꯥꯏ ꯌꯥꯗꯦ ꯑꯃꯨꯛ ꯌꯥꯔꯦ ꯍꯥꯏ ꯑꯣꯀꯦ ꯂꯥꯏꯚꯁꯤ ꯌꯦꯡꯕ ꯍꯟꯗꯛ ꯆꯥꯎꯈꯠꯇꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯇꯧꯔꯤꯁꯦ ꯃꯤꯡ ꯑꯃ ꯌꯥꯎꯔꯤꯁꯦ ꯂꯤꯡꯅꯤꯀꯤꯝ ꯂꯨꯐꯦꯡ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯀꯃꯦꯟ ꯌꯥꯝꯅ ꯊꯤꯕ ꯀꯃꯦꯟ ꯑꯃ ꯏꯔꯛꯑꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯛꯊꯠꯈꯔꯦ ꯃꯣꯏ ꯈꯜꯂꯤꯁꯦ ꯀꯃꯦꯟꯒ ꯏꯔꯒ ꯑꯊꯤꯕ ꯋꯥꯍꯩꯒ ꯍꯥꯏꯔꯒ ꯋꯥꯈꯜꯗ ꯈꯔ ꯅꯨꯡꯉꯥꯏꯖꯕꯣꯏ ꯈꯟꯕꯖꯥꯠꯅꯤ ꯑꯗꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯏꯔꯒꯁꯨ ꯈꯜꯂꯒꯁꯨ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯀꯥꯟꯅꯕ ꯅꯪꯉꯣꯟꯗ ꯀꯩꯝꯇ ꯀꯥꯟꯅꯕꯁꯨ ꯐꯪꯉꯝꯃꯣꯏ ꯑꯩꯉꯣꯟꯗ ꯀꯩꯝ ꯃꯥꯡꯖꯕꯁꯨ ꯂꯩꯇꯦꯀꯣ ꯑꯗꯨꯃ ꯑꯗꯨꯝ ꯈꯪꯖꯜꯂꯣ ꯃꯊꯛꯇ ꯀꯃꯦꯟ ꯈꯔ ꯄꯥꯍꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯃꯦꯟꯁꯤꯡꯁꯦ ꯁꯠ ꯄꯥꯔꯒꯦ ꯑꯗꯨꯒ ꯌꯥꯝꯕꯅ ꯉꯁꯤꯗꯤ ꯅꯨꯖꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯤ ꯍꯥꯏ ꯍꯣꯏ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯃꯤꯗꯤ ꯐꯅꯌꯥꯝ ꯌꯦꯡꯕꯅꯦ ꯑꯗꯣ ꯀꯩꯝ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯂꯩꯔꯝꯃꯁꯨ ꯈꯪꯉꯔꯣꯏ ꯁꯤꯒꯤꯗꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯌꯦꯡꯈꯔꯦ ꯑꯗꯨꯒ ꯇꯦꯛꯀꯦꯗꯅꯕ꯭ꯔꯣ A35ꯁꯦ ꯄ꯭ꯔꯥꯏꯁ ꯈꯤꯇꯪ ꯍꯟꯊꯔꯛꯏꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏ ꯃꯗꯨ ꯈꯔ ꯀꯨꯏꯔꯦꯀꯣ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟ ꯑꯣꯏꯕꯒꯤꯅꯤ ꯕꯦꯇ꯭ꯔꯤꯗꯣ 80ꯗ 90% ꯆꯥꯔꯖ ꯂꯦꯞꯍꯟꯕꯁꯦ ꯑꯩꯀꯨ ꯃꯣꯕꯥꯏꯜꯗꯗꯤ ꯌꯥꯗꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯀꯨ ꯃꯣꯕꯥꯏꯜꯗꯗꯤ ꯃꯗꯨ ꯁꯦꯠꯇꯤꯡꯗ ꯆꯪꯉꯒ ꯑꯩꯈꯣꯏ ꯕꯦꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗ ꯑꯝꯇꯪ ꯌꯦꯡꯕꯤꯔꯣ ꯑꯩ ꯀꯃꯦꯟꯁꯦ ꯃꯈꯥꯗ ꯑꯃ ꯌꯥꯎꯔꯤꯁꯦ ꯎꯕꯗ ꯁꯦꯠꯇꯤꯡꯗ ꯌꯥꯎꯐꯝꯗꯤ ꯊꯣꯛꯑꯦꯀꯣ ꯑꯩꯈꯣꯏ ꯕꯦꯇ꯭ꯔꯤ ꯑꯣꯞꯇꯤꯃꯥꯏꯖꯦꯁꯟ ꯃꯇꯥꯡꯗ ꯑꯩꯀꯨ ꯃꯣꯕꯥꯏꯜꯗ ꯍꯜꯂꯣ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯏꯆꯥ ꯅꯨꯄꯥ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯔ ꯐꯔꯦ ꯌꯥꯗꯦ ꯌꯥꯔꯦ ꯁꯣꯏꯜ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯕꯦꯇ꯭ꯔꯤ 80% ꯍꯩ ꯄꯥꯔꯦꯀꯣ ꯑꯗꯨꯒ ꯔꯦꯗꯃꯤ ꯇꯔꯕꯣ 4 ꯄ꯭ꯔꯣ ꯏꯟꯗꯤꯌꯥꯗ ꯂꯣꯟꯆ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯃꯗꯨ ꯏꯟꯗꯤꯌꯥꯗ ꯑꯇꯣꯞꯄ ꯃꯃꯤꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯔꯤꯕ꯭ꯔꯦꯟ ꯇꯧꯔꯀꯥꯟꯗ ꯇꯧꯔꯛꯀꯅꯤ ꯕ꯭ꯔꯣ ꯀꯩ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯁꯦꯝꯁꯪ A35 ꯄ꯭ꯂꯥꯁ ꯑꯩ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯐꯣꯟ ꯑꯅꯧꯕ ꯖꯤꯄꯦ ꯌꯥꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ 5Kꯗ ꯍꯦꯟꯅ ꯌꯥꯗꯦ ꯑꯅꯧꯕꯗꯣ ꯑꯅꯧꯕ ꯑꯣꯏꯕꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜ ꯄꯦꯁꯦ ꯅꯧꯅ ꯏꯟꯁꯇꯣꯜ ꯇꯧꯕꯗ ꯉꯥꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯨꯂꯤꯡ ꯄꯦꯀꯦꯠ ꯑꯃ ꯌꯥꯝ ꯂꯩꯕꯅꯦꯕꯀꯣ ꯄꯨꯡ 20 24 ꯑꯋꯥꯔꯒꯤ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ 5,000 ꯍꯦꯟꯅ ꯊꯥꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ 24 ꯑꯋꯥꯔꯗꯣ ꯂꯥꯟꯈ꯭ꯔꯒꯗꯤ 1 lakh ꯄꯔ ꯗꯦ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯂꯤꯃꯤꯠ ꯂꯩꯕꯅꯦ ꯌꯥꯕꯅꯦ ꯑꯗꯨꯝ ꯑꯩꯀꯨ ꯃꯣꯕꯥꯏꯜꯗꯗꯤ ꯌꯥꯗꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯑꯩꯀꯨ ꯃꯣꯕꯥꯏꯜꯒꯤꯗꯣ ꯑꯩ ꯁꯦꯠꯇꯤꯡꯗ ꯆꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯑꯣꯞꯁꯟꯁꯤꯡ ꯂꯩꯒꯦ ꯕꯦꯇ꯭ꯔꯤꯅ ꯑꯩ ꯑꯣꯞꯁꯟ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯃꯗꯨꯗꯩꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯑꯩꯀꯨ ꯁꯤꯖꯤꯟꯅꯕ ꯀꯩꯅꯣ ꯇꯧꯕ ꯌꯦꯡꯉꯨꯗꯕꯒꯤ ꯃꯗꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯗꯣ ꯕꯦꯇ꯭ꯔꯤꯒꯤ ꯑꯣꯞꯁꯟꯗꯣ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜꯒꯨꯝꯕꯗꯗꯤ ꯑꯩ ꯌꯥꯎꯔꯝꯗꯧꯕꯁꯨ ꯃꯥꯟꯗꯦ ꯃꯗꯣ A55ꯀ A35ꯀ ꯀꯔꯝꯕꯅ ꯐꯒꯗꯒꯦ A55ꯅꯗꯤ ꯈꯔ ꯐꯔꯦ ꯇꯥꯕꯨꯅꯨꯡ ꯍꯥꯏ ꯑꯩꯒꯤ ꯀꯃꯦꯟꯗꯣ ꯍꯥꯏ ꯑꯩ ꯄꯥꯈ꯭ꯔꯦ ꯑꯗꯨꯒ ꯕ꯭ꯔꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦ ꯌꯦꯡꯕꯤꯌꯣ ꯑꯝꯇ ꯇꯁꯦꯡꯅ ꯈꯪꯗꯕꯒꯤꯅꯦ ꯍꯥꯏꯌꯦ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯍꯣꯏ ꯃꯥꯂꯦꯝ ꯉꯥꯟꯕ ꯊꯥꯔꯛꯑꯣ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯤꯗꯤ ꯑꯩ ꯁꯨꯡꯆꯪꯕꯨ ꯆꯪꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯗꯨꯅ ꯃꯦꯁꯦꯖ ꯊꯥꯔꯁꯨ ꯄꯥꯛ ꯊꯦꯡꯅꯗꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯆꯪꯉꯒꯦ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯄꯥꯏꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯦꯡꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯨꯝꯕꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯑꯦꯀꯥꯎꯟꯕꯨꯗꯤ ꯂꯩꯕꯀꯣ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯃꯦꯁꯦꯖ ꯊꯥꯔꯛꯑꯁꯨ ꯑꯩ ꯊꯥ ꯑꯃꯗ ꯑꯃꯨꯛ ꯑꯅꯤꯔꯛꯀ ꯆꯪꯉꯒ ꯌꯦꯡꯕ ꯑꯗꯨ ꯃꯉꯥꯏ ꯑꯗꯨꯅ ꯃꯦꯁꯦꯖꯀꯨꯝꯕꯁꯨ ꯀꯌꯥ ꯀꯟꯅ ꯌꯦꯡꯍꯧꯗꯕꯒꯤ ꯈꯪꯗꯕ ꯊꯦꯡꯅꯗꯕ ꯑꯣꯏꯒꯅꯤ ꯁꯣꯌꯦꯜ ꯄ꯭ꯔꯣꯒ꯭ꯔꯦꯁꯅ ꯊꯥꯗꯣꯏꯁꯤꯅ ꯍꯥꯜꯂꯤꯁꯤꯅ ꯌꯥꯎꯗ ꯎꯗꯦꯗ ꯍꯥꯏ ꯃꯗꯨ ꯀꯧ ꯌꯥꯎꯕ ꯃꯥꯟꯗꯦ ꯌꯥꯎꯔꯗꯤ ꯉꯁꯥꯏ ꯀꯃꯦꯟ ꯇꯧꯔꯛꯑꯗꯕꯅꯤ ꯇꯥꯕꯨꯅꯨꯡ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯃꯣꯍꯃꯠ ꯗꯤꯜꯋꯥꯔ ꯑꯂꯤ ꯁꯦꯠ ꯍꯥꯏ ꯃꯣꯍꯃꯠ ꯗꯤꯂꯥꯋꯔ ꯑꯂꯤ ꯍꯥꯏ ꯃꯣꯁ ꯁꯣꯡꯉꯥꯖꯝ ꯑꯥꯏꯀꯨ 9 ꯅꯤꯌꯣ ꯄ꯭ꯔꯣꯒ iPhone 13ꯒ ꯀꯔꯝꯕꯅ ꯐꯒꯦ ꯍꯥꯏ ꯑꯃꯣꯁ ꯑꯩꯗꯤ iQOO 9 Neo 9 ꯑꯣꯏꯅ ꯄ꯭ꯔꯣ ꯑꯣꯏꯅ ꯑꯩ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯑꯣꯏꯅꯤ ꯀꯣ ꯃꯇꯝꯁꯤꯒꯤ ꯂꯦꯇꯦꯁ ꯑꯞꯗꯦꯠꯁ ꯃꯌꯥꯝ ꯑꯃ ꯑꯗ ꯁꯣꯐꯋꯦꯌꯔꯒꯤ ꯑꯗꯩꯗꯤ ꯀꯩ ꯃꯌꯥꯝ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ iPhoneꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯤꯅ ꯁ꯭ꯇꯦꯇꯁ ꯁꯤꯝꯕꯣꯜ ꯑꯣꯏꯅ iPhone ꯄꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯁ꯭ꯇꯦꯇꯁ ꯌꯥꯝ ꯋꯥꯡꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯈꯟꯅꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯀꯣ iPhone ꯄꯥꯝꯖꯕ iPhone ꯈꯛꯇꯪ ꯉꯥꯎꯖꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩ 11 ꯑꯣꯏꯔꯁꯨ 10 ꯑꯣꯏꯔꯁꯨ ꯄꯥꯏꯔꯒꯦꯅ ꯂꯩꯕ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯃꯇꯝꯒ ꯆꯥꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯩꯁꯥꯁꯨ ꯁꯦꯞ ꯑꯣꯏꯕ ꯑꯗꯨꯝꯕꯩ ꯈꯜꯂꯒꯗꯤ iQOO Neo 9 ꯄ꯭ꯔꯣꯗꯣ ꯑꯣꯏꯅ ꯑꯩ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯑꯩꯒꯤ ꯃꯤꯡꯗ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯑꯗꯣ
sumai tawbiro malem aigi channel da changbiro aduga about section da changa kanda Instagram su adagi Facebook ki su loina account loi link yaubne do click to kanda aigi account da redirect tawrani tension leina mani thibai ko singdu ko ari da onjal no tadaga mai tokje ni hai hoi adum urabina pakom ma disum pining bai tare pangya ya bu mai khan budi khala ning da moina sum tawring khai ya pe mong du media mi channel sing like toksin biro hoi toksin biro mi masinga like masinga man han se bro headset calling game ta hai headphone calling game ta bluetooth gida 1k side range ta 1k gi sai wide range ta bluetooth ki calling ge hai taragadi ai realme game la yuni but maming dei sa sa ni sing de ai khut ta hojik aina site laptop kum mam leira ga search to ga maming do hai ba ya bo so phone se de live to leiram ne yeng ya dre do ai suggest atop comment am da ai reply oina tawrage natraga ai group te yaw tar group kum da suggest tawrage adu 1k gi makha da yam hantha gi boy tar de board kum bagi kan oti leibiru no aina board kum ba ma lai yeng experience to ge na do quality sound ta ba yam nuaite em nuai bro ya da bam ta yeng bio hai hoi yeng se kan no malem Redmi K80 Ultra Z fagadro bro hai ensin no mina Redmi se ko ai mamang da yam hai bane ba ai se pegi ke hai ne user experience hai tare ne ko ai phone se mi mayam ma makhal mana da brand mayam ma pai nei tana aina Samsung pai kana gum na iPhone pai rang mani kana gum na Redmi mai loi pai ni adu da sum aina ta ba aina thingna ba da Redmi MI gi phone se mai se kitang software experience is nungai ti bu ko features ga di dum phaja phaja na dum pi ba hai tare maman do ga chana na dum matam ga ma yaw ba camera gum se me yam sing di bu ko adum adu du gi khallaga ai suggest tawning da ba phone du de dum launch taw kum matam da design bu rasu battery bu rasu specification bu rasu yam phaja phaja na di pi bu ko adu hayeng lairo kan da chahi muk leira kan da hekta khalega camera make singak edi phone hang chatpa baw da yawe ba degi adum da taw ta ga suggest taw ne taw kan da aina sumaina taw hairaga lai gi bani nungai tre khotre ka na ga mu hairak pudu aisu nungai te no adu ye yam kan di suggest taw ning da taw da bani adu phone de dum average hai tare ai fai di haning de AK creation yamba OnePlus 11R gi amta hai OnePlus 11R do lok tholok matam yam phagi du palising pu yang khagi rin yam phaba matam du mi yam pamna ba phone ma soi phazu phazam ni ai soi pe da dum yengam mi ko adu hojiki matam sida di ma je yam phai di haining dre maram di ma on de gi matung da successor mayam ma launch taw thamni na ko adu phone di launch taw matam da yam phaba phone ma di oi ki net speed Japan na top ta khre ne kamai taw ja no moi sina hai yama sumaina akhoi India da so adugumba speed se kan adum commercial purpose hai tare ne ko akhoi users sing da pi draga su dum official oina government ki ke kai kai adum maham sing da se adu speed to khoi su dum phang bajani da khoi satellite ki ateng adu khoi commercial li koi consumers sing da customers sing da ithok ta ba hai tare aduga madu pi raga su speed yam kan na hekta wari ni aingon da hujik 30 Mbps 100 Mbps ki plan naman adum mayam sufficient to ina I tawda thaba kudi ma loina smoothly tawbe adi aina 1 Gbps natraga 2 Gbps ki plan nam lawru bai ken kanaba leite dana ko aduna thoina khoi dadi kasu masi khenaba se lairoi hai tare malem ngan bana bro gi waso am ta lawu je ni no ai da hai malem ngan ba ai gi number se dum number pi ga cha manaram ne aina khoi gi keno da community post ko WhatsApp koi group am lay du mayam sum saina kai kai hangning bu khoning balai bu da paw khono bu yana ba na WhatsApp group am create tawi adu WhatsApp group tu ki link to aina community post the channel da share taw ne du mayam na click tum taw kan WhatsApp group da automatically dum join taw ra da ne du da ai gi number su thengna ni adu WhatsApp group du dum wari sana su yare du maina adu oina taw biro Jinita Devi said hi Jinita thok thak men haina ama changai min jing sam nuai nuai ba yam yaw rei ko
iPhone 13 ga 14 ga si karamna fagani bro hai 14 na farani 13 ga 14 ga ina tar chahi amasu latest oire software update leiba daidi processor ta hai su kitang upgrade oiba matam kitang koina sangna chahi ani hum sinagi hai matam iPhone 14 do na di farani 13 do di hujiksu dum sina babudi yaba phone amadi oiri ko hana dagi 13 ga pai leba mi oita de upgrade to su dum pai le yai ba chahi ani hum aduga nongna ahan baba leige ne yang matam dadi kitang ka hai ni mai matung da no no generation yam launch to thamni na madu da leiba do option afaba better option ama oiroena admai haibunida mayam like su toksan biro aduga comment su dum toksan biro ke haining ba leiba so aduga wari se nuai na makha dum sabe yana ba du comment torok matamda kai dum mayam na loi tawri tawi haibidi na te khara dum yare ko mi tabe nuai ru da ba yeng ba mi na phajaru da wahi bata hasina ba dum mi sing du di adu moi de kem haining dre moi du di masa masa na dum khaljarani moi du khara Maite ron da hai taragani lebak masa tadaba wakhan khanba mi aido oiramni na khoina madu haibam do oktre aduna mayam dum mungai na wari sanaba ya na ba kaigumba ama adum khang da ta thok ta sin tona ya ba ai mamang da su dum haibido ai jumi oibani ai ai loi khang manate ai thang da mayam le mi gi mo perfect oibadi kana su ngamo ado aina khang khara share tawba mayam na khang khara share tawna se na haibani madu te ekta aina haibu khudi mo chumni natraga loi mai ni loi khangi haibu su nate brother community join tawdo haitre amta haibiro hai malem ai hojiki channel du da click tawbiro channel du da click taw matamda adum sumaina slide taw the videos playlist adaidi about kind adum leiram ngani dana ko the community post tu dum ai video thagat ki bagi photo ni khangde link ni khangde dum basum thagat bagi leibne du scroll taw mathak kitang chingalaga dum koi dribne ha ki ba whatsapp ki link ni hairaga dum hap ki bne du dum nam ganda dum whatsapp group ta dum join tawrani natai chadab sing par noina hainau hai hoi yam adum padabana fare moi dum haining ba hai so ai ignore toragadi matom ta talla dum tokse ki ba adumba adumaina khalle 30 ke da karamba phone nungai gani hai 30 ke da ai hojik ke oina de OnePlus Note 4 hai tare ko 30 ke bogi manung da de mana khwai nungai ne nai haining he aduga idang budget ta hapsal laga da 35 kumba ga yoradi S23 fan edition gumba adumaina phone ani adumai ani tang hai ge ma'am haijal laga di phabadi ko ngau ni khadok pang moi adui mathakta adum aina hairei ja aina haisina loina mak chumme haibidi na te adubu aisu adum haipet karam karma phone sing se dum sinaba nungai de mayam na user sing na hoi review gumba pirak pada karamna fai kari kamai tawi haibid haipet aina akhang bakhra dum share tawjam Pro Samsung charger 25 watt ki iPhone ki 25 watt amana ba owner ga charge tawbuda kari soiba laikani he kaisu thoidokpa asoibadi laidoi charge tawbudi changane bako adu khoigi charge tawba haisisu charger hekta battery ga charger ga samjannaraga hekta mai charge hekta changmana tiba khoigi software da mai gi hardware da mai haini modification mayam ma laiyebako duna iPhone gi charger da sinariba software duga phone duga hapiba charging gi oiba tongan optimize tongnabi khonabagi software duga Samsung gi duga manadabani na madda khenaba charge tawbuda kitang takna changba kitang thuna changba adugumba di khar lairakani aduga thoidok hendona maduna yam chawna problem hekta leibaga dawba kano di natte haitare integration bro adu di ekhoigi processor si Snapdragon MediaTek Dimensity Samsung gi Exynos Apple gi A series karama processor na fabagi yamba hai integration ai sidai sida diko overall oina hairage ba Apple gi ekhoigi Bionic chip si su fare Snapdragon si su dum fare ba ado fare haidana samna hai kanda Snapdragon gi 6 generation 3 hairase maze 6 nanometer gumba orongani ko natragana 4 5 gumba nanometer oiro 6 to oiro male 5 ti oiro ado magi 6 nanometer gi processor mangarang hatang launch tawba amaga Apple gi A18 gi mamang da launch tawgiba 3nm gi processor do yungna matam Apple gi duna dum hene aduna magi karamba platform da kari kamai sai no magi power battery efficient oiba adugumba mayam magi features mayam do
single core adagi multi core kaina magi score mayam leidana adumba khenabai matung ina processor se samna hai kanda Exynos ki processor na Snapdragon dagi hena phabasu dum yawkani adai mado processor makhal hai tare magi particular model do makha budi am pole do overall na mayam yam pamna ba ji phawda dum commonly phayena longna ribase Exynos kumba aduga Apple gi A series aitara bionic chipset jasi suni aduga mediatek su phatabudi nati ko mediatek is of ba 8400E kaina mo of processor mayam lai Snapdragon ga changdam na biaba noptaba aba processor mayam laiba aduna si matang si simana hena fai habsi lai particular processor ani kam changdam na yeng matamda ani sida kram hena fai haiba budi adudi ngam ki yai aduga company humudi te afaba ngatani processor gi matang se aina mamangai ngasi deina matam khara gi mamang da ko chahi di ama ani mamang boram gani channel sida aina video ai processor changdam na matang da sumaina video ma half ram ne ko adu da su ai hapeti fazana pan gi bani khalli adu angtang chang ga yeng bi adu da kitang doubt lairam bu kitang warsu kok pangam ngadra khalle adu bo video do ngasi deina chahi ani mki mamang da koi samna hai kanda sum video ga semba fazana haitringai adaidi gi kai haini editing ga fazana tawba haitringai matam thagat ba video ni quality kitang wat pa budi yeng be adu knowledge aina share to gi ba hai gi budi adu da kitang dum kana budi dum khara dum lei ga dra in khalle yamba na pawro da kanum haide mai tei pawro da haina ba lei ama lei bane samuna lakpada hui mayam tana khonge samuna dum chatki huina khonga le hawi haidana hai hoi am chume yamba hoi ge dum kai haini aisu khalle hai tare ko khalle hai bidi hoi ge tungda onsan laga wo huina wo khong bada koi kaisu ai thoina kaisu khande adu mane khato ge hai tare wari je yam sangna kwathaning draw hai tare aduna naina samjal lei je ai haining bodi myam lei bu ko madu kana de madu hairaga haiba comment je pathro ko yamna hairei je praman pawro hair ko du myam lo yan taram madam aduna jidai da ai yam sangna hairoi ge malem ngan mana yam nungai bro ado aina battery gi to Instagram da tajeki bune amukta horen haibiro hai hoi malem ai horen hekta loibuga tharakani na reply tawkani de ai hairoi ge sure ai dum sangkan ai thengna baga soidana hairage mam isi live se loi kan da mu ai kari to du no do samna ai kan chak cha ga mu loira kari kai to thabak kitang chilak ai ai na tragana wa tum thoki be se adu ai na na da halakani haira maga halaki da dina mu musi haira maga tarokte na waro ki se ai ko ai thengna baga dum tawra ge dum moi gi thak to nongna hantharaga wari sabadi lemoi aduna ngai bawari to hai hoi moi gi thak to hantharo se khoi nungai wari saje mayam huzik live yeng se mi budi yam drasu khoi mayam na comment amom tang toksalak bada dum wari se topic se mayam tholakani hai tare kaisu kai de bro hai da habi soidana matam ama hekta la hai hoi adum malem adum thengnaraga dum ai soidana reply tawke mayam sina dum khoi gi nungai ga da wari sananing ba topic laira so dum hawdorok matamda dum mayamgi idea do haide message to haining ba poto comment ibiro ado aina dum pathoga hayeng atopa mi singa mu live si yeng matamda mayamna adomna pining ba message to mi atopa khara da su dum yohon ba yabagi dum sab do leibani na dum topic ekta ma hekta da dum pining ba message haining ba wahi phajaba pauta leidana ko dum mayam dum share tawna se dum nungaina koi wari utai sanaba nungaina ba chak charbo brother hai sohel na ai chak chadriye chak thongba loiraga ko chak chadringe da lai toksale yam thengre natri chak mu cha le di yam thengrane na ko please amtang ga bro simati sengna haibio aisu tokhom khangdre ai phone se 1 plus 10R 11R ne dubo magi battery health se yam thuna 1 month khara hela na leiraga amam hanthara ai kitang haibio hai battery health han kano hantharak pagi se sina bagi su makha polli aduga khoigi software update kumba tawbu matamda battery yam thuna drain tawbagi software gi khoigi bugs kumba leirak pasu yaudabdi nate dum yawi ko masi maram yam khare aduga ekoina sina ba matamda khoigi battery health si hanthadana bagi aina khangjaba best knowledge khara haiba taragadi ai mamang da su am pan gibani hujik su dum haige
phone se koi charge tawba matam gi dudi 100% yauna charge tawbiranu direct phone gi oina auto cut yaw taragadi ya phare yawdragadi 90 yor kuma tamda 85 yor kuma tamda 95 yor kuma tamda sana dum sato piro charger do charge tawbiranu aduga battery se down koi down poi oina hekta zero bawda battery ga do 10% bawga dum battery am tara phawda khona dum video yeng laiba game guba sana laiba dum tawse amna magi battery da soni ngai oeba ko aduga battery se khoi na charge tawingi matam da phone charge tawingi matam da phone si pai ga sinaba adai game guba sana ba tawda phone ni battery gumba koi bang sagat play dana ko adumai tawbu su battery da soni ngai gi maram si yam oeba ko aduga amuka su khoi ge phone se nong ma da koi na hanjan charge mayam rak tawbu se mari manga rak ko tawbu se masisu battery da soni ngai battery life cycle da hantar ngai maram oi aduna nong magi koi samna hai kan da yukta aina charge tawre 95% gumba yore aduna dum sinara kuduna horen nungdin yorpada sanda yorpada 10% ngata ngaire 20% ngata ngaire na amu charge tawba aduna amu thalaga namu sato ngasi numitum sinaba ayeng amu adumai tawragadi yam phai aduna tabida ai ngasai phone do aina yukta charge tawre adai sum handra ko 50% yore haidana pung 10 ga dai pung 10 dai ngasi amu charge tawsale dai amu thalle fare nu pare adin pung amani yo kan amu khara ma adumai na charge ngai ngai toi tawbose masisu battery da khoigi solak number battery hal hantar na macha ama oy aduna haiba khara se dum tawdaba matam da dum section na fazana sina matam da thoina adugi problem do leiroi endi khalle o khanda charger adapter malem hai se ko watt chawbuna watt apikpa mobile any amada tawbada kaisu kaidabra bro sokpa khotpa hai kaisu akaiba leite ngasagi charger duna 100 watt ki charger oitaraga su ko nangi phone duna kogi 10 watt hena support tawdradi ma 10 watt ki sang dum changne adu hena sung changwe adugi damakta charge ki kari gi si mat phone sing si dai koi mayam ma software mayam ma hapaga company sina dum semaga thadora khamne duna kaisu adu problem kai leini ngai likte aduga eta chaw na ha 100 watt da thajal le hedana 10 watt ki phone du da 100 watt ki sang da charge toraga eta thuna thandau sunu te thamju thaloi dum 10 watt ki sang da mai changpham thuk pa sang da dum chang hai tai khoi ge keno gum bani ne khoi ge yum da sing to ti pipe pusan bada khoi ge lambi da porak pa sing di pipe tu di chaw bom da sing ek thana la so khoi na pipe macha da khaidok mu da mai jenpham thuk pa pipe macha da changpham thuk pa sing khak changa ga dum adu khak ta rei da dum mai na dum tawbu jani da samjamna khang blai na mong da hai ta ga नाउ ये करी ngasi kai mathel thong lage hai yamba kara haiman na kai ra bjani da hawai na khara toi re ai da alo ngasi di mathel ji yami koi ge paparam su yaw re koi ge belendri koi ge kano se lady finger do makak ka thau da ngobam lai dai ne adwai na ma taw re adai di koi ge omelet yaw re makhal mathel di khara yame ada salad ko masu dum salad ko koi ge green leafy vegetables si adai di asang aman चाबस यम पामजे दुना अदुम बदि खरा दुम चाइ हाइ तारे मन आइगे ओइना दि नुंगाइ वरि हाइर गदि नुपि थिना ब तौरसे हाइ मदो हम फबा सने ओइबदि ओइ अदो आइदि क्या गना मदो केनोम तौइदि के हाइनि हुजिका जे यम उरेबा नुपि थिरगा yamse nungai gi bisu dum yaw ngani wa su dum yaw makal mati ne pusi je si wari je nothing phone 3 and a battery 5000 lp su wang de hai ka mai ko aduga realme p3 na ip haidin ko ip su wang de aduga realme p3 na ip69 battery na 6000 mAh ki p3 dagi nothing 3 and kamai ni hende ani sida karamba fagi hai nothing 3a se mana henba khara hai ta ga di processor da mana kitang hele ko aduga koi nothing gi brand value duna mana mamal skill tang na ona ubani ip gi matang da hai ta ip rating du di ip69 dagi henba di kaisu leitre battery hai le chaw charging su dum koi hojik matam 100 120 watt phagu mayam ya leire adu 120 watt kum bu ko ya chaw le dana ai wakhan di pam de hai ta re koi 30 watt gi horaga sai de horaga 60 watt 80 watt phagu maximum sai bo dum yara bani sin ba koi phone du pungkhai thaladi yare ke doge koi nungai sinaba nungai na dum sinaba yaba dum ba film do oininge adon ip gi wa dum
nathꯩꯔꯀꯥꯟꯗ nathing 3 ꯒꯤꯗꯣ ꯃꯥꯅ ꯄ꯭ꯔꯣꯁꯦꯁꯔꯗꯕꯨꯗꯤ ꯈꯤꯇꯪ ꯍꯦꯟꯅ ꯐꯕ ꯑꯗꯨꯃꯥꯏ ꯄ꯭ꯔꯣꯁꯦꯁꯔ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯅꯁꯨ ꯑꯣꯏꯕꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯕ꯭ꯔꯥꯟ ꯚꯦꯂꯨꯅꯁꯨꯅꯤ ꯑꯗꯨꯅ ꯑꯅꯤꯁꯤꯗ ꯀꯔꯝꯕꯅ ꯐꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯗꯤ ꯄꯩꯁꯥꯒꯤ ꯈꯜꯂꯒ ꯂꯨꯄꯥ ꯂꯤꯁꯤꯡ 15 16ꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ P3 ꯂꯨꯄꯥ ꯂꯤꯁꯤꯡ 53 22ꯗ ꯂꯩꯔꯒ ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯑꯣꯏꯅ ꯑꯗꯨꯝꯕ ꯑꯣꯏꯅ ꯌꯦꯡꯕꯅ ꯍꯦꯟꯅ ꯐꯒꯅꯤꯅ ꯍꯥꯏꯕ ꯈꯜꯂꯤ AK ꯀ꯭ꯔꯤꯌꯦꯁꯟ ꯑꯌꯥꯝꯕ ꯊꯦꯡꯅꯔꯕꯁꯦ ꯅꯅꯥꯎ ꯂꯥꯏꯕꯛ ꯐꯕꯅꯦ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯁꯅꯨ ꯍꯥꯏ ꯍꯣꯏ ꯀꯩꯅꯣ AK ꯃꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯅꯠꯇꯦ ꯀꯩ ꯍꯥꯏꯅꯤ ꯃꯁꯤꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯝꯅꯤ ꯑꯩꯅ ꯈꯪꯕ ꯈꯔ ꯅꯣꯂꯦꯖ ꯈꯔ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯅꯤ ꯃꯁꯤꯗ ꯍꯦꯛꯇ ꯑꯩꯅ ꯍꯦꯛꯇ ꯈꯪꯉꯦ ꯍꯩꯔꯦꯅ ꯂꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯁꯨ ꯈꯪꯗꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯑꯩꯁꯨ ꯊꯤꯔꯤꯅꯤ ꯑꯗꯩꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯩꯁꯤꯡꯗꯩꯁꯤꯗ ꯃꯌꯥꯝ ꯑꯃꯗꯒꯤ ꯄꯥꯔꯤꯅꯤꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯈꯪꯕ ꯈꯔꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯄꯥꯎ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯈꯨꯠꯊꯥꯡꯗꯀꯣ ꯑꯗꯨꯅ ꯃꯁꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯊꯣꯏꯅ ꯈꯟꯖꯜꯂꯨꯅꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯤꯗꯤ ꯁꯞꯄꯣꯔꯠ ꯇꯧꯅꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯆꯥꯔꯖ ꯇꯧꯔꯤꯉꯩꯗ ꯐꯣꯟꯗꯨ ꯀꯩꯝꯇꯗꯤ ꯃꯦꯠꯄ ꯈꯣꯠꯄ ꯁꯤꯖꯤꯟꯅꯕꯗꯤ ꯇꯧꯗꯦ ꯑꯗꯣ ꯍꯣꯠꯁꯄꯣꯠ ꯊꯥꯗꯣꯛꯄꯗ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ ꯑꯗꯨꯅ ꯍꯦꯟꯅ ꯐꯠꯈꯤꯗ꯭ꯔꯦ ꯀꯩꯅꯣꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯍꯣꯠꯁꯄꯣꯠ ꯊꯥꯕꯁꯤ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯀꯟꯖꯨꯝ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯣꯠꯁꯄꯣꯠ ꯊꯥꯕ ꯍꯥꯏꯁꯤꯇꯕꯨ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯨꯗꯒꯤ ꯃꯥꯅ ꯋꯥꯏ ꯐꯥꯏꯒꯤ ꯔꯥꯎꯇꯔ ꯑꯃꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯁꯤꯒꯅꯦꯜꯁꯤ ꯃꯣꯕꯥꯏꯜꯒꯤ ꯋꯥꯏ ꯐꯥꯏ ꯁꯤꯒꯅꯦꯜꯁꯤ ꯃꯥꯅ ꯑꯃꯨꯛ ꯊꯥꯗꯣꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯕꯦꯇ꯭ꯔꯤ ꯅꯦꯠꯋꯥꯛꯁꯨ ꯑꯃꯨꯛ ꯂꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯏ ꯐꯥꯏꯒꯤ ꯁꯤꯒꯅꯦꯜ ꯑꯣꯏꯅ ꯑꯃꯨꯛ ꯀꯟꯚꯔꯠ ꯇꯧꯅꯕ ꯍꯣꯠꯅꯕ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯊꯕꯛ ꯐꯖꯅ ꯇꯧꯏ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯝ ꯀꯟꯖꯨꯝ ꯇꯧꯕ ꯇꯥꯏꯃꯤꯡꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯃꯇꯝꯗ ꯇꯧꯔꯣꯏꯗꯕꯅꯤ ꯃꯗꯨ ꯕꯦꯇ꯭ꯔꯤ ꯁꯣꯛꯅꯤꯡꯉꯥꯏ ꯌꯥꯝ ꯃꯆꯥꯛ ꯑꯣꯏ ꯑꯗꯨꯒ ꯐꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯐꯣꯟ ꯁꯥꯒꯠꯂꯛꯑꯒ ꯄꯣꯛꯈꯥꯏꯕ ꯈꯣꯠꯄꯒ ꯌꯥꯎꯕꯒꯁꯨ ꯃꯌꯥꯝ ꯇꯥꯔꯝꯕꯅꯤꯀꯣ ꯕꯟꯇ ꯑꯗꯣ ꯊꯥꯗꯣꯏꯒ ꯇꯥꯟꯅꯗꯧꯅꯦ ꯃꯥ ꯂꯥꯛꯇ꯭ꯔꯦ ꯍꯥꯏ ꯃꯈꯥꯗ ꯏꯕꯨꯡ ꯍꯥꯏꯅ ꯍꯦꯛ ꯑꯗꯨꯏ ꯃꯈꯥꯗ ꯊꯥꯗꯣꯏꯁꯤꯁꯨ ꯏꯕꯨꯡ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯔꯦ ꯂꯥꯛꯑꯦ ꯊꯥꯗꯣꯏꯁꯅ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯍꯪꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯍꯪꯍꯧꯔꯣ ꯉꯁꯥꯏꯗꯒꯤ ꯌꯥꯝ ꯉꯥꯏꯅꯔꯕꯅꯤ ꯏꯌꯥꯝꯕꯅ 100K ꯌꯧꯗ꯭ꯔꯗꯤ ꯅꯨꯄꯤ ꯊꯤꯈꯤꯔꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯍꯥꯏꯕ ꯌꯥꯕ ꯖꯥꯠꯅꯤꯗ ꯑꯗꯨꯃꯥꯏꯅꯒ ꯅꯠꯇꯦ ꯑꯗꯨꯃꯛ ꯍꯥꯏꯕ ꯌꯥꯕ ꯖꯥꯠꯅꯤ ꯑꯌꯥꯝꯕꯅ ꯍꯥꯏꯔꯤꯁꯦ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧ ꯅꯨꯡꯁꯤꯕꯤꯗꯅꯀꯣ ꯆꯦꯅꯦꯜꯒꯁꯦ ꯍꯦꯛꯇ ꯃꯄꯨꯡ ꯐꯥꯅ ꯀꯩꯅꯣ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯑꯁꯥ ꯑꯃꯒ ꯑꯗꯨꯝ ꯇꯧꯔꯛꯄ ꯌꯥꯕ ꯖꯥꯠꯅꯤ ꯑꯗꯨꯐꯥꯎꯒꯤꯗꯤ ꯉꯥꯏꯃꯤꯟꯅꯈꯤꯁꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯕꯦꯇ꯭ꯔꯤꯗ ꯁ꯭ꯋꯤꯠꯁ ꯃꯣꯠ ꯍꯥꯏꯅ ꯁ꯭ꯋꯤꯠꯁ ꯃꯣꯠ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯛꯑꯦ ꯕꯦꯇ꯭ꯔꯤ ꯁꯦꯚꯔ ꯕꯦꯂꯦꯟꯁ ꯃꯣꯠ ꯃꯣꯟꯁꯇꯔ ꯃꯣꯠ ꯑꯃ ꯌꯥꯎꯔꯤꯁꯦ ꯀꯥꯏꯗ ꯊꯝꯕꯅ ꯐꯩꯅꯣ ꯒꯦꯝ ꯁꯥꯟꯅꯔꯒ ꯀꯩ ꯊꯝꯕꯅ ꯐꯒꯦ ꯅꯣꯔꯃꯦꯜꯗ ꯀꯩ ꯇꯧꯔꯒ ꯐꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤ ꯁꯦꯚꯔ ꯍꯥꯏꯁꯤꯀꯣ ꯕꯦꯇ꯭ꯔꯤ ꯁꯦꯚꯔꯁꯤꯗ ꯃꯣꯟꯁꯇꯔ ꯑꯗꯩꯗꯤ ꯅꯣꯔꯃꯦꯜ ꯃꯣꯠ ꯕꯦꯂꯦꯟꯁ ꯃꯣꯠ ꯀꯥꯏꯅ ꯂꯩꯁꯦ ꯑꯩꯈꯣꯏ ꯕꯦꯇ꯭ꯔꯤ ꯁꯦꯚꯔ ꯃꯣꯠꯇ ꯊꯝ ꯇꯥꯔꯒꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯔꯗꯤ ꯑꯃꯨꯛ ꯃꯅꯤꯡꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯔꯟ ꯇꯧꯕꯒꯁꯦ ꯂꯣꯏꯅꯃꯛ ꯃꯥꯅ ꯀꯤꯜ ꯇꯧꯈꯤꯗꯣꯏꯅꯦꯕ ꯃꯅꯤꯡ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯔꯟ ꯇꯧꯔꯣꯏꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯁꯨꯞꯅꯇꯒꯤ ꯅꯦꯁꯦꯁꯔꯤ ꯑꯣꯏꯕ ꯀꯣꯜꯒꯨꯝꯕ ꯆꯪꯉꯛꯅꯕ ꯅꯦꯠꯋꯥꯔꯛꯀꯨꯝꯕꯒꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯁꯀꯨꯝꯕ ꯂꯥꯛꯅꯕ ꯑꯗꯨꯝꯕ ꯈꯛꯇꯅꯦ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯏꯟꯁꯇꯣꯜ ꯇꯧꯋꯤꯅ ꯑꯩꯈꯣꯏꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯁꯝꯅ ꯍꯥꯏꯔꯒ ꯒꯨꯒꯜ ꯄꯦꯁꯨ ꯍꯥꯏꯔꯁꯤꯅꯦ ꯒꯨꯒꯜ ꯄꯦꯁꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯀꯥꯞꯄꯝꯗꯥꯏ ꯄꯩꯁꯥ ꯊꯥꯔꯛꯑꯃꯤꯅ ꯇꯥꯔꯛꯄ꯭ꯔꯥ ꯌꯦꯡꯉꯝꯗꯥꯏ ꯑꯗꯨ ꯈꯛꯇꯅꯤꯅ ꯍꯥꯡꯉꯤꯁꯦ ꯑꯇꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯩꯝ ꯁꯤꯖꯤꯟꯅꯗꯕ ꯃꯥꯜꯂꯤꯗ ꯃꯥꯁꯨ ꯅꯦꯠꯋꯥꯔꯛ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯂꯩꯅꯦꯕ ꯃꯥꯁꯨ ꯀꯟꯖꯨꯝ ꯇꯧꯔꯤꯅꯦ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯛꯊꯠꯂꯒ ꯕꯦꯇ꯭ꯔꯤꯁꯦ ꯀꯟꯖꯨꯝ ꯇꯧꯕ ꯋꯥꯠꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯊꯝꯃꯒꯗꯤ ꯑꯩꯈꯣꯏ ꯒꯦꯝ ꯁꯥꯟꯅꯕꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅꯕꯨꯗꯤ ꯏꯝꯄꯦꯛꯇꯤ ꯂꯩꯔꯣꯏ ꯑꯗꯨꯒ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯈꯤꯇꯪꯗꯤ ꯍꯟꯊꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯤꯇꯪ ꯍꯟꯊꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯒꯦꯝ ꯁꯥꯟꯅꯕꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯊꯝꯕꯁꯨ ꯌꯥꯏ ꯊꯝꯗ꯭ꯔꯒꯅꯗꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯅꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯦ ꯄꯜꯂꯨ ꯌꯥꯗꯦ ꯊꯥꯗꯣꯏꯁꯅꯥ ꯆꯪꯉꯤ ꯍꯥꯏꯌꯦ ꯀꯨꯏꯅ ꯄꯨꯟꯁꯤꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯤꯅ ꯍꯦꯛ ꯄꯟꯕꯒ ꯑꯍꯤꯡꯕ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯅꯨ ꯆꯪꯉꯛꯑꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯂꯥꯛꯁꯜꯂꯛꯈ꯭ꯔꯦ ꯑꯩꯅ ꯉꯁꯥꯏ ꯀꯃꯦꯟ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯅꯪꯅ ꯂꯧꯔꯛꯄꯗꯣ ꯌꯦꯡꯒꯦ ꯇꯧꯕꯅꯤꯗ ꯍꯥꯏꯌꯦ ꯃꯥꯅꯦ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯥꯡꯁꯦ ꯄꯜꯂꯛꯄꯗ ꯍꯦꯛꯇ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯕ ꯊꯦꯡꯁ ꯕ꯭ꯔꯣ ꯍꯌꯦꯡꯈꯩꯗꯤ ꯇꯧꯔꯔꯣꯏ ꯀꯤꯕꯨ ꯀꯤꯖꯜꯂꯛꯑꯦ ꯍꯥꯏꯌꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏ ꯕꯦꯇ꯭ꯔꯤꯗꯣ ꯁꯣꯛꯁꯨ ꯁꯣꯛꯂꯛꯀꯅꯤ ꯀꯨꯏꯅ ꯁꯥꯡꯅꯁꯨ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯕꯗꯨ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯃꯗꯨ ꯐꯠꯇꯕ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯔꯦꯗꯤꯌꯦꯁꯟ ꯋꯥꯡꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯔꯦꯗꯤꯌꯦꯁꯟ ꯌꯥꯝꯅ ꯊꯥꯗꯣꯛꯄ ꯐꯣꯟꯅ ꯔꯦꯗꯤꯌꯦꯁꯟ ꯌꯥꯝ ꯊꯥꯗꯣꯛꯄ ꯃꯇꯝꯅꯦꯕ ꯔꯦꯗꯤꯌꯦꯁꯟꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯁꯦꯝꯈ꯭ꯔꯒꯨꯝ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯁꯥꯔ ꯚꯦꯂꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯅ ꯁꯥꯔ ꯚꯦꯂꯨꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯅ ꯐꯣꯟ ꯄꯥꯏꯔꯤꯁꯦ ꯑꯩꯅ ꯐꯣꯟ ꯑꯃ ꯁꯨꯃꯥꯏꯅ ꯅꯥꯀꯣꯡꯗ ꯐꯣꯟ ꯑꯃ ꯃꯤꯅꯤꯠ 10 ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯀꯌꯥꯝ ꯌꯥꯝ ꯁꯣꯛꯍꯟꯕꯗꯣ ꯃꯤꯅꯤꯠ 10 ꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯏꯌꯔꯄꯤꯁꯀꯨꯝꯕ ꯕ꯭ꯂꯨꯇꯨꯠꯀꯨꯝꯕ ꯍꯥꯞꯄꯒ ꯄꯨꯡ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯒ
amaduna bluetooth ka hapa sanabaduna he hakchang siga magi phone duga nakna leittabagi radiation du watpagi hakchang de soidone ba dumaina mayam leigir hay tare dugi sar value video du thengadri ba orga di chang gam tin ko dudi kitang khare hena khangni hay tare ai saida panbadu da ai khudi thire khongbi kaire ne hai hoine mayam ai Integration hotspot thabi matang di loire 5G support rubadagi iran na khangde iran la khangde hai hoi 5G gi ke hani free unlimited net to adu oibani na ngasai gi net pack net to loiba na hairo dan ngasi ge loi thoki bo khothoki myam yawrasu nang hotspot am tharo nang di free ni na adu ha sinage pai ge haibse kon maru mapang sing loi tawnari ngtani dana ko adu tawri ni adu bu battery yam chaba haitare ne battery yam consume to matam oibani na aduga adum bado charge tong tong na di tawri tamni haitare ibung syam hojik ti kaisu tawratri hai ari matang dano adi khangdre thadoi na phara boi chan boy na ama yawrame ai yamba gi keno do pahudre warau biroi adugi matang da bokum oidam tae aduga balance mode ka monster mode ka amta haibio game sanabada karambana performance fage haibudo hai adum balance mode adum thambiro monster mode ka thammadi koige no do battery do magi background gi application me amda loina kill toroga torokpanina ngasai performance andarak pasu yae aduga balance adum thambi mode thambiro monster daga thambadudi koige aina khanbada koige sumna call message katanga ya hanba dumai oigum tawbani ibung nupi tibagi wari rom da mula wairi wari do adum hairo adum da laksalak pasu yae adum mayamna hangi besidi khara adum kumdabdi adam ni adum da so hege mung chatte yadri thokte yadri ado nupi tibi matang se thadoi khara adum wat kini hai tare asimde koi nioi bai se punsi je aina ningjaba punsi mahing ama hingjage na khanba apam basi mioi na pobani thawai pan ba jiba mo oirubanina wakhan khanba ngamba mioi mapo oirubanina apam ba sum lei ade ai sumaina hingningi si phibam sida hingningi haiba khara adum mayam su loi lerongani ko aduna adum do leibanina adugi phibam do yaudragadi yauningbagi asaduna adum do oina koksi changaga leiba hai tare aduna ni Esna adu kauro thadoi sana hai soel brogi sei sibu khangjaba yagadro hai singaje ai chai ja haimandana ai ikai chalabni ko mayam jana sanga kuga chai kya sore je pangang thangba live thaba khuding gi hange nang na budi na taba ko amana mu hang amana haimandana ai ikai rabni mase ado hairage 33 sore faro faro hakchang kannaba tawro ekhoi team se ana ayek amata yawhaningde ai hai hoi yamba khoi machine pulliba mayam si nungaina haini awaba nungaiba isina makhalamne koigi paisa paiba lairabagi nungaiba aduna makhalamne aduga wakhal nungaina hakchang na da yektana leiba haibasigi nungaiba sigi manungaisdi masidi lamba leiroi khale aduna admaina nusi janana khoi nungai aifana leibado oyensi lan lakbana hani ko hai aigi khalaga third world war su tawne taramudo lepkhre aduna lakiroi buina wai ngomna lan lakbana hani apoi pokomni aduga nang may pang Doris na bro yung pandri bro hay yung pandri Doris lan do kara tawne taro mane third world war do aigi khalaga yai thokre Donald Trump na ibung syam pharage hay hoi pharo akoi mayamgi bordagi ko anaba hai besi kuina thamba phate kuina anaba yuksan thamba se tebisa thaboi sanana daboi naw kauri soel kan noi su kai gino ne maram dai su kange dana yung panaba tawrase bro hay do kai hai ni yabjani mi ba moina ko matang matam sana khudimang thaba khudimang si matang matam san tawgadamni an hai adugo saita ina haibdo koigi pusisida mi ba moina pobunina thawai pan ba jiba mo oibanina wakhan khanma ngamba jiba mo oibanina
ꯑꯄꯥꯝꯕ ꯑꯣꯏꯍꯟꯅꯤꯡꯕ ꯑꯣꯏꯅꯤꯡꯕ ꯇꯧꯅꯤꯡꯕ ꯍꯥꯏꯗꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯒ꯭ꯔꯤꯠ ꯍꯥꯏꯒꯗ꯭ꯔꯥ ꯏꯪꯂꯤꯁꯇꯒ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯃꯇꯪ ꯐꯪꯕ ꯑꯁꯥꯗꯣ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯣꯠꯅꯖꯕ ꯑꯗꯨ ꯌꯧꯗ꯭ꯔꯤꯕꯒꯤ ꯁꯨꯝ ꯈꯔ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤꯅ ꯈꯜꯂꯤ 100Kꯗꯤ ꯋꯥꯠꯂꯤꯍꯦ ꯁꯥꯏꯔꯨꯡꯗꯣ ꯍꯌꯦꯡ ꯆꯠꯂꯛꯀꯅꯤ ꯍꯥꯏ ꯃꯥꯅꯦ ꯍꯌꯦꯡ ꯀꯥꯡ ꯆꯠꯄꯅ ꯁꯤꯕ ꯇꯥꯔꯦ ꯃꯗꯨ 100Kꯗꯣ ꯑꯩꯅ ꯈꯟꯕꯅ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯤꯕꯤꯗꯅ ꯖꯔ ꯖꯔꯗ ꯃꯇꯦꯡꯒ ꯄꯥꯡꯗꯅ ꯁꯤꯌꯔꯒꯁꯦ ꯄꯪꯇꯧ ꯇꯧꯗꯅ ꯚꯤꯗꯤꯑꯣꯒꯁꯦ ꯂꯥꯏꯛꯀ ꯄꯪꯇꯧ ꯇꯧꯔ ꯄꯪꯅꯝ ꯅꯝꯊꯔꯛꯇꯅ ꯍꯦꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯌꯥꯝꯈꯠꯂꯛꯑꯗꯤ 100Kꯁꯦ ꯀꯨꯏꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯗꯣ ꯌꯥꯔꯣꯏꯗꯧꯔꯤ ꯃꯌꯥꯝꯗ ꯑꯣꯏꯅ ꯇꯥꯏꯅꯔꯒꯦ ꯏꯕꯨꯡ ꯊꯤꯅꯤꯡꯗꯕꯗꯤ ꯁꯥꯟꯅ ꯐꯪꯗꯦꯗꯤ ꯍꯥꯏꯅꯤꯡꯗꯦ ꯆꯨꯝꯃꯦ ꯑꯗꯨꯃꯛꯅꯤ ꯍꯥꯏꯇꯥꯔꯦ ꯊꯤꯕꯗꯤ ꯀꯨꯏꯔꯦ ꯊꯤꯕ ꯀꯗꯥꯏꯗꯒꯤ ꯊꯤꯔꯦ ꯀꯣꯏꯊꯤ ꯊꯤꯔꯦ ꯆꯥꯎꯈ꯭ꯔꯕ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤꯗ ꯃꯩꯔꯥ ꯄꯥꯏꯗꯅ ꯊꯥꯡꯃꯩ ꯄꯥꯏꯗꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯀꯣꯏꯊꯤ ꯊꯤꯕꯁꯤꯗ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯃꯗꯨꯃꯛꯅꯤ ꯀꯔꯤ ꯍꯥꯏꯅꯤ ꯕ꯭ꯔꯣ ꯍꯣꯠꯁꯄꯣꯠꯇ 2.4G ꯑꯃꯒ 5 GHz ꯑꯃꯒ ꯂꯩ ꯁꯤꯁꯦ ꯏꯟꯇꯔꯅꯦꯠ ꯁ꯭ꯄꯤꯠ ꯄꯤꯕꯁꯦ ꯅꯨꯡꯉꯥꯏꯍꯟꯕ꯭ꯔꯣ ꯑꯗꯨꯒ ꯃꯣꯕꯥꯏꯜꯗ ꯀꯩꯝꯇ ꯇꯧꯗꯕ꯭ꯔꯣ ꯃꯣꯕꯥꯏꯜꯗ ꯁꯥꯒꯠꯂꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ 5 GHz ꯁꯤꯅ ꯁ꯭ꯄꯤꯠꯇ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯅꯦꯠ ꯁꯤꯖꯤꯟꯅꯕꯗ ꯑꯗ ꯑꯃ 2.4 GHz ꯃꯁꯤ ꯍꯥꯟꯅ ꯈꯤꯇꯪ ꯑꯔꯤꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯚꯔꯖꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯤ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯃꯥꯒꯤ ꯁ꯭ꯄꯤꯠꯁꯤꯗꯤ ꯃꯥꯒꯤ ꯃꯦꯛꯁꯤꯃꯝ ꯂꯤꯃꯤꯠ ꯑꯃ ꯂꯩꯀꯣ 5 GHz ꯂꯤꯃꯤꯠꯇꯨꯒ ꯃꯥꯒ ꯌꯦꯡꯅꯕꯗꯤ 5 GHz ꯌꯥꯝ ꯆꯥꯎꯕ ꯍꯦꯟꯈ꯭ꯔꯦ ꯁꯤꯖꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜꯗꯤ ꯁꯥꯒꯠꯂꯛꯑꯦ ꯍꯥꯏ ꯃꯣꯕꯥꯏꯜꯗ ꯁꯥꯒꯠꯂꯛꯏꯗꯣ ꯑꯩꯈꯣꯏ ꯕꯦꯇ꯭ꯔꯤ ꯀꯟꯖꯨꯝ ꯇꯧꯕ ꯑꯗꯩꯗꯤ ꯀꯩꯅꯣꯗꯣ ꯍꯦꯟꯕꯒꯤꯅꯤ ꯑꯗꯨ 5 GHz ꯑꯗꯨꯝ ꯊꯝꯃꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯅꯧꯕ ꯋꯥꯏꯐꯥꯏꯒꯤ ꯔꯨꯇꯔꯁꯤꯡꯗꯗꯤ ꯂꯣꯏꯅꯃꯛ 5 GHz ꯂꯣꯏꯅꯃꯛ ꯀꯃꯟ ꯑꯣꯏꯅ ꯂꯣꯏ ꯌꯥꯎꯔꯕꯅꯤꯅ ꯑꯗꯨꯅꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯔꯦꯟꯖ ꯇꯦꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯣꯔꯠ ꯔꯦꯟꯖ ꯑꯣꯏꯕ 5 GHz ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ 50 ꯃꯤꯇꯔꯁꯀꯨꯝꯕ ꯀꯣꯚꯔ ꯇꯧꯕ ꯃꯇꯝꯗ 2.4 GHz ꯃꯥꯏ ꯔꯦꯟꯖ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯨꯅ ꯃꯥꯗꯤ 100 ꯃꯤꯇꯔꯒꯨꯝꯕ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯀꯣꯚꯔ ꯇꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒꯤꯗꯤ ꯕ꯭ꯔꯣ ꯕ꯭ꯂꯣꯛꯒꯨꯝꯕꯁꯨ ꯈꯔ ꯁꯦꯝꯁꯦ ꯍꯥꯏꯌꯦ ꯗꯣꯔꯤꯁ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯅ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯉꯦ ꯑꯅꯧꯕ ꯕ꯭ꯂꯣꯛꯀꯤ ꯚꯤꯗꯤꯑꯣ ꯑꯅꯤꯈꯛ ꯊꯥꯒꯠꯂꯛꯑꯦ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯗ꯭ꯔꯦꯕ ꯁꯤ ꯆꯦꯅꯦꯜꯁꯤꯐꯥꯎꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯗ꯭ꯔꯦꯕ ꯃꯃꯤꯡ ꯑꯃ ꯊꯣꯜꯂꯝꯃꯦ ꯑꯗꯣ ꯑꯩꯅ ꯃꯃꯤꯡ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯟꯗꯛ ꯍꯦꯜꯂꯣ ꯖꯤꯕꯤ ꯍꯥꯏꯅ ꯊꯤꯌꯣꯕ ꯑꯗ ꯑꯩ ꯆꯦꯅꯦꯜꯁꯤꯒꯤ ꯂꯤꯡꯛꯇꯁꯨ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯗ ꯆꯪꯉꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯣ ꯑꯗꯣ ꯑꯩ ꯈꯜꯂꯤꯅꯦ ꯑꯩ ꯕ꯭ꯂꯣꯛ ꯅꯝꯒꯦꯅ ꯅꯣꯡꯃꯒꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯑꯩꯅ ꯑꯗꯨꯝ ꯇꯧꯕ ꯑꯩ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯆꯠꯂꯤ ꯀꯥꯏꯁꯦ ꯑꯗꯨꯝ ꯍꯣꯏ ꯀꯩ ꯍꯥꯏꯅꯤ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯡꯕꯒꯤ ꯑꯩꯁꯨ ꯕ꯭ꯂꯣꯛꯀꯤ ꯆꯦꯅꯦꯜ ꯑꯃꯗꯤ ꯍꯥꯡꯒꯦꯅ ꯁꯦꯝꯕ ꯍꯧꯒꯠꯂꯀꯥꯟꯗ ꯚꯤꯗꯤꯑꯣ ꯁꯦꯝꯉꯝꯗ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯁꯦꯝꯃꯛꯀꯗꯣꯏꯅꯦ ꯍꯥꯡꯉꯛꯀꯗꯣꯏꯅꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯆꯥꯗ꯭ꯔꯤ ꯊꯥꯗꯣꯛꯑꯦ ꯑꯗꯨꯗꯤ ꯕ꯭ꯔꯣꯅ ꯅꯨꯄꯤ ꯊꯤꯔꯛꯄꯗ ꯊꯥꯔꯠ ꯋꯥꯔꯜ ꯋꯥꯔ ꯂꯥꯛꯇꯣꯏꯔꯥ 3D ꯑꯅ ꯋꯥꯔꯗꯣ ꯌꯩꯊꯣꯛꯈ꯭ꯔꯕꯅꯤꯅ ꯍꯥꯏ ꯃꯥꯅꯦ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯃꯥꯖꯀꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯣꯁꯦꯜ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯒꯤ ꯈꯜꯂꯒ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯨꯔꯒ ꯂꯥꯟ ꯇꯧꯔꯒꯗꯤ ꯃꯌꯥꯝꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯅꯤꯗꯅ ꯑꯩꯅ ꯊꯤꯗꯅ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯐꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯤꯅꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯐꯅꯤ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯊꯤꯗꯅ ꯇꯣꯛꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨ ꯈꯤꯇꯪ ꯀꯩꯅꯣ ꯌꯥꯝꯅ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝ ꯑꯔꯨꯕ ꯇꯣꯄꯤꯛ ꯑꯃꯈꯛꯅꯤ ꯁꯣꯍꯦꯜ ꯕ꯭ꯔꯣ ꯑꯗꯨ ꯕ꯭ꯔꯣ ꯅꯨꯄꯤ ꯊꯤꯈ꯭ꯔꯗꯤ ꯂꯥꯏꯐ ꯂꯦꯞꯀꯗ꯭ꯔꯣ ꯑꯩ ꯁꯤꯡꯒꯜꯁꯤꯟ ꯃꯁꯤꯗꯤ ꯑꯩ ꯁꯨꯡꯂꯦꯞ ꯂꯦꯞꯄꯔꯣꯏꯍꯦ ꯀꯩꯅꯣ ꯅꯨꯄꯤ ꯊꯤꯕ ꯊꯤꯗꯕꯒ ꯂꯥꯏꯔꯤꯛ ꯊꯥꯕꯒꯗꯤ ꯃꯔꯤ ꯌꯥꯝ ꯂꯩꯅꯈꯤꯗ꯭ꯔꯦ ꯑꯩ ꯂꯩꯅꯍꯜꯂꯣꯏꯀꯣ ꯈꯪꯗꯦ ꯉꯝꯈꯤꯗ꯭ꯔꯗꯤ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯊꯥꯅꯤꯗ ꯍꯪꯗꯅ ꯀꯥꯟꯅꯗꯦ ꯊꯥꯗꯣꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯁꯣꯍꯦꯜ ꯃꯗꯨ ꯅꯨꯄꯤꯗꯣ ꯍꯤꯡꯂꯤꯕ ꯈꯪꯗꯦ ꯍꯥꯏꯌꯦ ꯂꯩꯁꯅꯥꯒꯤ ꯃꯣꯏ ꯉꯁꯥꯏ ꯋꯥꯔꯤꯗꯣ ꯑꯣꯏꯔꯝꯒꯅꯤ ꯅꯍꯥꯟ ꯃꯥꯔꯀꯦꯠꯇ ꯇꯦꯝꯄꯔ ꯒ꯭ꯂꯥꯁ ꯑꯝꯇ ꯅꯞꯀꯦ ꯊꯣꯛꯎꯕꯅꯤ ꯑꯗꯣ ꯑꯩꯅ ꯃꯦꯠ ꯒ꯭ꯂꯥꯁ ꯍꯥꯏꯔꯒ ꯃꯣꯏꯗꯤ ꯈꯪꯗꯅ ꯐꯤꯠ ꯍꯨꯝꯐꯨ ꯊꯥꯕ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯕꯅꯦ ꯑꯗꯣ ꯀꯩꯅꯣꯅꯤ ꯊꯥꯕ ꯄꯥꯕ ꯈꯛꯇꯁꯨ ꯂꯩꯇꯦ ꯒ꯭ꯂꯥꯁꯁꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯒ꯭ꯂꯥꯁꯅꯣ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯑꯗꯨꯏ ꯃꯈꯥ ꯌꯥꯝ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯔ ꯒ꯭ꯂꯥꯁꯀꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯑꯩ ꯋꯥꯈꯜꯗꯗꯤ ꯌꯥꯝꯅ ꯀꯟꯅ ꯄꯩꯁꯥ ꯃꯗꯨꯗ ꯊꯥꯗꯗ꯭ꯔꯒꯁꯨ ꯂꯨꯄꯥ 50 ꯆꯥꯝꯃ ꯄꯤꯕ ꯑꯗꯨꯝ ꯃꯥꯔꯀꯦꯠꯇ ꯐꯪꯉꯤꯕꯁꯤ ꯑꯗꯨꯝ ꯅꯞꯄ ꯌꯥꯏ
ꯀꯥꯏꯔꯛꯑꯒ ꯑꯗꯨꯝ ꯆꯍꯤ ꯑꯃꯅꯤ ꯁꯤꯖꯤꯟꯅꯔꯒ ꯃꯇꯝ ꯂꯩꯔꯒ ꯑꯃꯨꯛ ꯁꯤꯜꯂꯁꯨ ꯑꯗꯨꯝ ꯌꯥꯕ ꯄꯣꯠꯅꯤ ꯑꯩꯁꯨ ꯀꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯗꯥ ꯕꯣꯏꯅꯥꯎ ꯍꯥꯏꯕꯅꯤ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯔꯦꯀꯣ ꯇꯥꯃꯣ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯌꯦ ꯑꯁꯥꯝ ꯊꯥꯕ ꯆꯦꯅꯦꯜ ꯑꯃꯈꯛꯅ ꯀꯩꯅꯣꯅꯤ ꯑꯩꯁꯦ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤꯀꯣ ꯆꯦꯅꯦꯜꯁꯦ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯔꯛꯄ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯑꯩꯁꯦ ꯀꯩꯅꯣꯅꯤ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔ ꯃꯩꯇꯩꯗꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯁꯥꯝ ꯍꯥꯏꯅ ꯊꯥꯕꯁꯦ ꯑꯩ ꯑꯁꯥꯝꯗꯒꯤ ꯃꯩꯇꯩꯒꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯀꯃꯦꯟꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯕꯅꯤꯀꯣ ꯑꯗꯨꯅ ꯂꯥꯜꯂꯒꯁꯨ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯗꯤꯁꯇ꯭ꯔꯤꯛ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯣ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯁꯥꯏꯇꯣꯟ ꯍꯥꯏꯅ ꯃꯐꯝ ꯑꯃꯈꯛ ꯂꯩ ꯌꯥꯝꯅ ꯄꯤꯛꯄ ꯌꯥꯝ ꯄꯤꯛꯄꯗꯤ ꯅꯠꯇꯦ ꯃꯤ ꯃꯁꯤꯡ ꯈꯔ ꯂꯤꯛꯄ ꯂꯝꯗꯤ ꯌꯥꯝ ꯆꯥꯎꯋꯤ ꯁꯥꯏꯇꯣꯟ ꯍꯥꯏꯁꯦ ꯑꯁ ꯌꯥꯝ ꯆꯥꯎꯋꯤ ꯑꯩ ꯏꯁꯥꯒꯤ ꯂꯝꯅꯦꯅ ꯍꯥꯏꯗꯣꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯋꯥꯔꯗ 9 ꯂꯩꯌꯦ ꯁꯥꯏꯇꯣꯟꯁꯦ ꯑꯗꯨꯅ ꯁꯥꯏꯇꯣꯟꯁꯦ ꯌꯥꯝ ꯆꯥꯎꯕ ꯂꯝꯗꯤ ꯌꯥꯝ ꯆꯥꯎꯕ ꯃꯤ ꯃꯁꯤꯡ ꯈꯔ ꯋꯥꯠꯄ ꯃꯤ ꯈꯔ ꯈꯨꯟꯁꯤꯡ ꯂꯟ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯨꯡꯒꯪ ꯑꯃꯈꯛꯇꯩꯅꯤ ꯌꯥꯝꯅ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯁꯨꯝ ꯍꯥꯏꯕꯅꯦ ꯋꯥꯅꯤꯗ ꯑꯩꯗꯤ 2023ꯗ ꯌꯨꯝ 2003ꯗ ꯌꯨꯝ ꯄꯥꯜꯂꯦ ꯃꯇꯝꯗꯨꯗ 33 ꯃꯨꯛ ꯁꯨꯔꯦ ꯌꯥꯕꯨꯗꯤ ꯌꯥꯕꯖꯥꯠꯅꯤ ꯆꯥꯗꯤ ꯍꯦꯛꯇ ꯆꯍꯤꯗꯤ ꯍꯦꯛꯇ ꯈꯪꯍꯧꯗꯕꯅꯤꯀꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯍꯣꯏ ꯑꯌꯥꯝꯕ ꯑꯗꯨꯝ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯥꯝꯅ ꯕꯥꯔꯗꯦ ꯂꯥꯛꯑꯒ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯏ ꯀꯦꯛ ꯀꯛꯇꯅ ꯍꯔꯥꯎꯏ ꯑꯩꯗꯤ ꯕꯥꯔꯗꯦ ꯂꯥꯛꯑꯒ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗ꯭ꯔꯦ ꯑꯩ ꯆꯍꯤꯗꯤ ꯑꯩꯗꯤ ꯃꯁꯤꯡ ꯊꯤꯕ ꯂꯦꯞꯈ꯭ꯔꯦ 33 ꯍꯦꯜꯂꯔꯣꯏ ꯃꯊꯪ ꯆꯍꯤꯗꯒꯤ 33 ꯁꯨꯡꯍꯦꯟ ꯍꯦꯜꯂꯔꯣꯏ ꯑꯩ 33ꯗ ꯑꯗꯨꯝ ꯂꯩꯗ꯭ꯔꯣꯝꯅꯤ 2020 30 ꯂꯥꯛꯑꯁꯨ ꯑꯗꯨꯝ ꯑꯩ 33 ꯑꯗꯨꯝ ꯁꯨ ꯂꯩꯗ꯭ꯔꯣꯝꯅꯤ ꯑꯗꯨ ꯑꯩꯗꯤ ꯕꯥꯔꯗꯦꯒꯨꯝꯕ ꯇꯧꯗ꯭ꯔꯦ ꯍꯔꯥꯎꯗꯦ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯄꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯄꯨꯟꯁꯤ ꯍꯧꯖꯤꯟꯈꯤꯕꯅꯦꯅ ꯑꯗꯨꯏ ꯍꯣꯏꯅꯦ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯏꯟꯈꯠꯂꯛ ꯏꯟꯈꯠꯂꯛ ꯏꯅꯥꯎꯅ ꯑꯣꯏ ꯏꯃꯨꯡ ꯁꯣꯝꯗ ꯑꯩꯅ ꯆꯥ ꯌꯦꯟꯕ ꯂꯥꯛꯅꯕ ꯒꯥꯔꯤ ꯐꯥꯎ ꯍꯥꯏꯅꯕ ꯂꯣꯏꯔꯦ ꯍꯥꯏ ꯊꯥꯗꯣꯏ ꯅꯪ ꯆꯥ ꯌꯦꯟꯕ ꯂꯥꯛꯅꯕꯩ ꯒꯥꯔꯤ ꯍꯥꯏꯅꯩꯗꯣ ꯂꯦꯝꯅ ꯃꯥꯡꯉꯣꯏ ꯑꯗꯨꯝ ꯁꯤꯖꯤꯟꯅꯐꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨ ꯍꯥꯏꯅꯁꯜꯂ ꯊꯝꯃꯣ ꯑꯩꯒꯤ ꯅꯠꯇ꯭ꯔꯁꯨ ꯀꯅꯥꯒꯤꯅꯣ ꯑꯃ ꯍꯦꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯅꯨꯄꯤ ꯊꯤꯔꯕ ꯑꯌꯥꯝꯕꯁꯤꯡꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯣꯏꯒꯤ ꯑꯅꯤꯔꯛ ꯁꯨꯕꯒꯤꯗ ꯑꯣꯏꯔꯁꯨ ꯆꯠꯃꯤꯟꯅꯕ ꯌꯥꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯁꯣꯍꯦꯜ ꯍꯣꯏ ꯏꯕꯨꯡ ꯉꯁꯤꯗꯤ ꯄꯨꯡ ꯀꯌꯥ ꯊꯥꯅꯤ ꯂꯥꯏꯞꯁꯦ ꯂꯥꯏꯞꯁꯤ ꯑꯩ ꯈꯪꯗꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯅꯤ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯈꯩ ꯑꯗꯨꯝ ꯈꯔ ꯀꯨꯏꯅ ꯊꯥꯈꯤꯅꯤ ꯇꯧꯕꯇꯕꯨ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯇꯣꯛꯅꯤꯡꯉꯛꯀꯅꯤ ꯁꯣꯏꯗꯅ ꯑꯗꯨꯅ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏꯁꯅ ꯅꯪꯒꯤ ꯆꯥꯗꯣ ꯃꯩꯗ ꯂꯣꯟꯕ ꯆꯥꯔꯣ ꯅꯠꯇ꯭ꯔꯒ ꯐ꯭ꯔꯤꯖꯇ ꯂꯣꯜꯂꯛꯏꯔꯣ ꯍꯥꯏ ꯐ꯭ꯔꯤꯖꯇꯁꯨ ꯂꯣꯟꯕ ꯌꯥꯔꯕ꯭ꯔꯣ ꯁꯣꯍꯦꯜ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ ꯁꯣꯍꯦꯜ ꯍꯟꯗꯛꯇꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤꯅ ꯇꯨꯔꯦꯟꯗ ꯑꯗꯨꯝ ꯂꯣꯜꯂꯦ ꯍꯥꯏ ꯍꯣꯏꯅꯦ ꯃꯆꯨꯗꯣ ꯑꯗꯨꯝ ꯁꯪꯒꯣꯝ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯕꯅꯤꯅꯦ ꯑꯗꯨꯝ ꯕ꯭ꯔꯣ ꯑꯗꯣ ꯐꯣꯟꯁꯦ ꯏꯁꯇꯤꯔꯤꯑꯣ ꯏꯁꯄꯤꯀꯔ ꯁꯤꯡꯒꯜ ꯏꯁꯄꯤꯀꯔ ꯀꯔꯝꯕꯅ ꯐꯒꯦ ꯍꯥꯏ ꯐꯕꯒꯤꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯃꯈꯣꯟ ꯅꯨꯡꯉꯥꯏꯕꯗꯤ ꯏꯁꯇꯨꯗꯤꯑꯣꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩꯈꯣꯏ ꯁꯤꯡꯒꯜ ꯏꯁꯄꯤꯀꯔꯗꯗꯤ ꯕꯦꯛ ꯐꯌꯥꯔꯒꯨꯝꯕ ꯃꯈꯥꯗ ꯏꯁꯄꯤꯀꯔ ꯑꯃꯈꯛꯇꯅꯤ ꯏꯁꯇꯤꯔꯤꯑꯣꯗꯤ ꯃꯊꯛꯀꯤꯗꯁꯨ ꯃꯊꯛ ꯃꯈꯥ ꯑꯅꯤ ꯇꯧꯔꯅꯤ ꯇꯥꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯅ ꯏꯁꯇꯤꯔꯤꯑꯣꯅ ꯐꯔꯅꯤ ꯗꯥ ꯕꯣꯏꯅꯥꯎ ꯍꯥꯏꯅ ꯀꯟꯅ ꯇꯧꯔꯤ ꯊꯥꯗꯣꯏꯅ ꯏꯃꯨꯡ ꯑꯩꯅ ꯑꯣꯏꯅ ꯍꯪꯉꯤꯅꯤꯀꯣ ꯍꯥꯏ ꯂꯥꯏꯚ ꯊꯥꯕꯒꯤ ꯃꯇꯥꯡꯗꯨꯔ ꯍꯥꯏꯁꯦ ꯑꯗꯨꯅ ꯂꯥꯏꯚꯇꯨꯗꯤ ꯈꯔ ꯀꯨꯏꯅ ꯊꯥꯔꯅꯤ ꯊꯥꯗꯣꯛꯏꯁꯤꯅ ꯏꯕꯨꯡ ꯃꯇꯥ ꯑꯩꯅ ꯀꯟꯅ ꯀꯧꯔꯤꯌꯦ ꯈꯅꯥꯎ ꯁꯦꯒꯥꯏꯉꯩ ꯀꯧꯔꯤ ꯕꯟꯇ ꯌꯥꯎꯔꯗꯤ ꯑꯝꯇ ꯈꯨꯝꯕꯤꯈꯣ ꯑꯉꯥꯡꯁꯤ ꯃꯈꯅꯥꯎ ꯁꯦꯒꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯗꯤ ꯂꯣꯏꯅ ꯂꯥꯏꯚ ꯌꯦꯡꯉꯤꯁꯤꯡꯁꯦ ꯂꯣꯏꯅ ꯆꯥꯛꯁꯨ ꯆꯥꯔꯝꯃꯅꯤ ꯑꯗꯨꯒ ꯇꯥꯟ ꯆꯥꯔꯗꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯄꯒ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯛꯄꯁꯨ ꯌꯥꯎꯔꯝꯒꯗꯣꯏꯅꯤ ꯑꯗꯣ ꯑꯩꯗꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯇꯧꯔꯤꯁꯦ ꯊꯥꯗꯣꯏ ꯑꯩ ꯃꯇꯥꯏꯗ ꯂꯩ ꯍꯥꯏ ꯃꯇꯥꯏꯗ ꯂꯩꯔꯤꯅꯣ ꯆꯪꯁꯤꯟꯕꯤꯔꯣ ꯃꯌꯥꯏꯗ ꯃꯇꯥꯏ ꯂꯩꯕꯁꯤ ꯃꯤꯅ ꯎꯅꯗ꯭ꯔꯦ ꯑꯦꯀꯦ ꯀ꯭ꯔꯤꯁꯅꯄꯨꯔ ꯂꯥꯏꯐꯁꯨ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯂꯛꯑꯣ ꯑꯩꯒꯤ ꯕꯦꯂꯦꯟꯁ ꯂꯣꯏꯔꯁꯨ ꯃꯤꯉꯣꯟꯗ ꯐꯥꯏꯕꯔ ꯍꯨꯔꯥꯜꯂꯒ ꯁꯝꯂꯒ ꯌꯦꯡꯂꯛꯀꯦ ꯑꯗꯣ ꯑꯦꯀꯦ ꯀ꯭ꯔꯤꯌꯦꯁꯟ
यादे याबजाने नेट की बैलेंस की दुगी लोइथोकेबा दुगी दागी नतना अइंगोंदा मतमसे अतै मतमदा नुमिदांग संदावर मतमसे को अइंगोंदा खितंग फरक ताबा लेबगिने दुना थांजनो माइतंग ओइन तौरे अइंग खर लेरगा दुम नुंगतीगे दुम लाइ थारकपदा येंगनिंगतबसु यावकमिदा दुम ngaimiनागिसे थादोइना हाना लुहोंगबा आनो माले हाइबने थादोइगिदो ओ यामना हाइदो माने थादोइ कुई कुइदना अखोइ म्याम दु बाटोन तरोखदौ माले याम्बा अखोइ म्याम चसी माई लुहोंगबा काय काय चतखरे हाइरे कन्ना साउरी दुगा राहुल ना अभी आप कहाँ पर हो है राहुल अब मैं मैं अपने दूर घर से बहुत दूर कहीं कहीं और हूँ अपने गांव से बहुत दूर कभी कभी अपने गांव का बहुत याद आता है मुझे और घर से दूर अपनों से दूर और किसी एक अनजान जगह पर लोगों के बीच में रहना के जो दर्द है दुख है कोई बाहर रहने वाला ही समझ सकता है मैं बता नहीं सकता मैं कहाँ पर हूँ क्या कर रहा हूँ वो तो अपना थोड़ा प्राइवेसी रखना चाहता हूँ राहुल लेकिन जैसे मान लो कि मैं अपने घर को ट्रेन में जाने के लिए कोशिश करूँ तो लगभग 7 दिन लग सकता है और अगर फ्लाइट में गया तो कम से कम 5 से घंटे तो लगेंगे मैं उतना दूर हूँ अपने घर से अपने अपनों से और अपने गाँव से ऐसा ही समझ लो कहीं दूर ही है जगह नहीं बता सकते राहुल आप कहाँ से हो आप तो बता सकते हो ना मैं पूछ रहा हूँ कहाँ से हो आप अभी ये नहीं पूछ रहा हूँ कि आप कहाँ रहते हो और क्या कर रहे हो वो नहीं दा बनो लेनु मयाइदा लेयो है माने मयाइदा लेगदबने मताइदा लेरका मीना उदबने इलकपदा मताइदा हाना तुजरी वाजर बनी थोंबा चाक तो चारगा लाइव तो थारदी नुंगाइदौने हाय सोलना थादोइ नंगी नमानबी नुपीदुदी चंगक्त्रेने नुपी नुपीना अदुम कौबदो हाय होय चंगक्त्रे मदु लाइव यावबो उद्रे चाक चारगा लाइव थाउमी नाउ नंगबो हाय चाक चारगा लाइव थादौनेबको अदा चाकसे अखोइगी चारमदाइ थोंगे मतमजिदा मतमजे सुम हौजनग्रबा अदु थेंगजलकपदा अइना थेंग अइगिदि याम ngल्लिबा mayamgidi yam thengada अदा अइना लाइ चाक चारा लाइम था लेदा मैम लोइ तुमना अइ थोंग थिला हुदोपसु ngमोइ युम युम चला हुदोपसु ngमोइदबनिना अइ खरा ngन्ना mayam लाइङैसिदा थाउरगे थाजल्लाबनि चाकतुदि चाब चादबा mayamga wari sanawra puk thanba yengge इबुंग श्याम कमेंट चुमना पादबगिने माना नुपी फंद्रिसे हदक्ति चुमना पारबनिको अदो अदुगिसु नलमोय कꯩꯅꯣ तौबा हाइतारे हाइरोय हाइरोय यूम पानबगै खुद थांगलओ कयाम यावगे येंगे है याम यावबनी है सोहेल अनिरक हनगे हरसु यानी अममम अहेनबा अममम हापचनगे जो सोहेल अइना पुरक्तबा मा ngasi गुली लोइगिबा अदुना ngasiदी फरक याम तादौबा हाय मानिने हाइगे हिदाक चाद्रदि कोक्तो सुम वांखलादि मिङोंदा कारण याम तारादि मदु अफबो ओइरोयना थममिदो दुइसो अफबा लेरंगने ब्रो अदुगा पबजी सानबसे फोन सो इशो हाइनै अदु असेंगबा ओइबजाला याम हाय फोन सोकपा हाइदुमक्ति हाइबा यारोय अदुगा होय इनडाइरेक्टली मागिसु कानदबा मांगजबदि लेइगनी मरमदि खोइगी फोन गेम सानबा पबजी गुम्बा सानबसे जागे सॉफ्टवेयर सॉरी हार्डवेयर हाइतारेनेको हार्डवेयर दा प्रोसेसर सिमदि फजना मथौ दहले मागी गेम साननी मतम बैटरी सु फजना कंज्यूम तौरे अदि खोइगी डिस्प्ले इस टच की सेंसर सु खोइना खुद नंबर खटपा टेक सानब खनबसिदा माजे मागी मथौ फंक्शन जाम तहनबनिनेको याम तोइ सिनबा खा याम सिनबा पोदि खनांग चारै खरा थुना मलइ हाइतारेनेको अदुमाइना मासु दुम खरा दुम सोलकपदि लैबजाने थादोइ ताइए हाइए बंतना थादोइ करी हाइना कौरुबनो तादि तारमनि ब्रो सैमसंग फोन दा क्लीन तौबसे मसागी क्लीन तौनबा याव जब्रो हाय खोइगी कैची गुम्बा क्लियर क्लीन तौनबा क्लियर तौनबगिदि खोइगी सेटिंग दे संग क्लीन तौबा याबने अदुगा
ꯑꯩꯈꯣꯏꯒꯤ MIꯒꯤ ꯐꯣꯟꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯅꯔꯒ ꯍꯥꯞꯄꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯎꯗꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯀ꯭ꯂꯤꯅꯔꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ MIꯒꯤ ꯀꯩꯅꯣꯝ ꯀ꯭ꯂꯤꯅꯔ ꯑꯃ ꯌꯥꯎ ꯃꯃꯤꯡ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯝꯕꯗꯣ ꯀꯩꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦꯗ ꯃꯗꯨ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯌꯦꯡꯕꯗ ꯁꯨꯝ ꯀ꯭ꯂꯤꯟ ꯇꯧꯈ꯭ꯔꯕꯣꯏ ꯃꯥꯜꯍꯟꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯁꯨ ꯂꯩꯕ ꯃꯗꯨꯅ ꯍꯦꯛꯇ ꯌꯥꯝꯅ ꯕꯨꯁ ꯇꯧꯗꯅ ꯃꯗꯨꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯗꯥꯇꯥ ꯃꯌꯥꯝ ꯐꯥꯏꯜ ꯐꯣꯇꯣ ꯃꯦꯃꯣꯔꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯣꯏ ꯀꯛꯄ ꯉꯝꯕ ꯅꯠꯇꯦ ꯀꯛꯄꯒꯤ ꯑꯣꯞꯁꯟꯕꯨꯗꯤ ꯂꯩ ꯑꯗꯨꯒ ꯑꯗꯨꯒꯤꯁꯨ ꯇꯣꯉꯥꯟꯕ ꯐꯪꯁꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯣ ꯊꯥꯗꯣꯏ ꯑꯣ ꯒꯨꯂꯤ ꯆꯥꯗ꯭ꯔꯗꯤ ꯅꯍꯥꯟꯒꯤꯗꯨꯗꯗꯤ ꯍꯦꯟꯖꯤꯜꯂꯛꯇꯧ ꯃꯥꯜꯂꯤ ꯆꯪꯂꯛꯑꯗꯤ ꯍꯥꯏꯌꯦ ꯃꯥꯅꯦ ꯅꯍꯥꯟꯒꯤꯗꯨꯗꯩ ꯈꯔ ꯍꯦꯟꯖꯜꯂꯛꯀꯅꯤ ꯑꯗꯨꯅ ꯊꯝꯃꯝꯃꯤꯁꯦ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯎꯔꯗꯤ ꯇꯥꯔꯗꯤ ꯍꯥꯠꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯁꯣꯌꯜ ꯅꯪ ꯑꯩꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯏꯕꯨꯡ ꯄꯟꯇ ꯑꯩꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯧꯕꯅꯦ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯕ ꯌꯥꯕ꯭ꯔꯥ ꯍꯥꯏ ꯃꯥꯅꯦ ꯀꯟꯅ ꯈꯨꯝꯃꯛꯀꯗꯕꯅꯤ ꯈꯅꯥꯎ ꯁꯦꯒꯥꯏꯅꯤ ꯇꯥꯅꯕ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯅꯕ ꯈꯨꯈꯨꯝ ꯌꯥꯗꯦ ꯂꯥꯜꯂꯤ ꯆꯤꯡꯒꯟꯖꯤꯠꯅ ꯌꯨꯇꯨꯕꯇꯒꯤ ꯌꯦꯡꯕ ꯑꯃ ꯑꯗꯨꯏꯖꯥꯠꯂ ꯍꯥꯏꯌꯦ ꯌꯨꯇꯨꯕꯀꯤꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡ ꯐꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯔꯣꯏ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯋꯥꯖꯔꯕꯅꯤ ꯀꯩ ꯍꯥꯏꯅꯣ ꯋꯥꯖꯔꯕꯤꯗꯣ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏ ꯒ꯭ꯌꯥꯟꯕꯨ ꯇꯥꯗ꯭ꯔꯦꯗ ꯃꯣꯏꯅꯥꯎ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗ ꯆꯈꯥꯎ ꯁꯣꯛꯄ ꯇꯥꯔꯦ ꯏꯅꯥꯎ ꯍꯥꯏ ꯌꯥꯝ ꯁꯣꯛꯄꯨ ꯁꯣꯛꯑ ꯃꯥꯜꯂꯦꯗ ꯁꯤꯕꯨ ꯃꯍꯤꯡ ꯍꯥꯏꯗꯣꯏꯔꯣ ꯃꯍꯤꯡ ꯀꯥꯔꯦ ꯆꯈꯥꯎ ꯁꯣꯛꯑꯗꯤ ꯃꯍꯤꯡ ꯀꯥꯏ ꯍꯥꯏꯗꯥꯏꯅꯦ ꯃꯍꯤꯡ ꯍꯥꯏꯗꯣꯏꯔꯣ ꯁ꯭ꯋꯥꯏꯗꯒ ꯃꯨꯁꯜꯂꯛꯏꯁꯦ ꯑꯣꯏꯔꯝ ꯇꯥꯔꯦ ꯆꯥꯛꯈꯥꯎ ꯁꯣꯛꯄꯩ ꯐꯥꯒꯤ ꯑꯗꯨꯝ ꯇꯧꯕꯅꯤ ꯍꯧꯖꯤꯛꯀꯤ ꯀ꯭ꯂꯤꯟ ꯇꯧꯕꯒꯤ ꯑꯦꯞꯇꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯧꯕꯅꯦ ꯋꯦꯕꯁꯥꯏꯠꯇꯩ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯕꯅꯤ ꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯑꯗꯨꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟꯅꯤꯗꯅꯀꯣ ꯃꯥꯅ ꯀ꯭ꯂꯤꯟ ꯇꯧꯅꯕꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯝꯕ ꯁꯣꯞꯋꯦꯌꯔꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯗ ꯂꯦꯞꯇꯣꯞꯇꯒ ꯑꯩꯈꯣꯏ ꯀꯝꯄ꯭ꯌꯨꯇꯔꯗꯒ ꯍꯥꯞꯅꯩꯗꯅꯀꯣ ꯀ꯭ꯂꯤꯟ ꯇꯧꯅꯕꯒꯤꯁꯨ ꯑꯗꯩ ꯗꯥꯇꯥ ꯔꯤꯀꯣꯕꯔ ꯇꯧꯅꯕꯒꯤꯁꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯣ ꯀꯃꯥꯟ ꯑꯃ ꯄꯤꯔꯒ ꯉꯁꯥꯏ ꯃꯦꯃꯣꯔꯤꯗꯣ ꯀ꯭ꯂꯤꯟ ꯇꯧꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯔꯤꯀꯣꯕꯔ ꯇꯧꯕ ꯑꯗꯨꯝꯕꯒꯤꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯊꯣꯏꯅ ꯀꯥꯟꯅꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯦꯃꯣꯔꯤꯗꯣ ꯀ꯭ꯂꯤꯟ ꯇꯧꯊꯣꯛꯀꯦ ꯑꯩꯈꯣꯏꯒꯤ ꯗꯥꯇꯥ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯒꯨꯝꯕ ꯀ꯭ꯂꯤꯌꯔ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯦ ꯑꯗꯨꯒꯤꯁꯨ ꯑꯣꯞꯁꯟ ꯂꯣꯏꯅ ꯐꯣꯟꯗ ꯃꯁꯥꯒꯤ ꯌꯥꯎꯖꯩꯗꯅꯀꯣ ꯑꯗꯨꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯃꯗꯨ ꯍꯥꯞꯄꯦꯗꯅ ꯍꯦꯛꯇ ꯐꯅꯤ ꯍꯥꯏꯕ ꯂꯩꯇꯦꯗ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯁꯦ ꯆꯨꯝꯃꯥ ꯍꯥꯏ ꯃꯥꯜꯂꯦ ꯆꯠꯂꯣ ꯍꯥꯏꯅ ꯑꯣ ꯆꯨꯝꯅ ꯆꯠꯂꯨ ꯍꯥꯏꯗꯅ ꯈꯣꯡꯅꯥꯡ ꯐꯥꯎꯗ ꯀꯥꯔꯒ ꯆꯠꯂꯤ ꯍꯥꯏꯗꯨꯅꯤ ꯍꯥꯏ ꯃꯥꯅꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏꯗꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯆꯨꯝꯗ꯭ꯔꯤꯡ ꯍꯥꯏꯅ ꯌꯨꯝ ꯂꯩꯔꯝꯕꯗ ꯑꯗꯨꯝ ꯀꯥꯈꯠꯂ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯤ ꯆꯨꯝꯗ꯭ꯔꯤꯡ ꯐꯩꯕꯒꯤ ꯊꯕꯛꯁꯤꯃ ꯍꯩꯅꯗꯦꯕ ꯑꯆꯨꯝꯕꯩꯗꯤ ꯊꯋꯥꯏ ꯊꯥꯒꯦ ꯂꯩꯕ ꯀꯥꯡꯕꯨꯅꯦ ꯑꯗꯣ ꯅꯤꯡꯊꯧ ꯃꯅꯥꯏ ꯆꯨꯝꯗ꯭ꯔꯤꯡꯉꯩꯅ ꯆꯤꯡ ꯂꯩꯔꯝꯃꯦ ꯑꯗꯨꯝ ꯆꯤꯡ ꯀꯥꯔ ꯆꯠꯈꯤꯗꯣꯏꯅꯤ ꯈꯣꯡꯅꯥꯡ ꯂꯩꯔꯝꯃꯦ ꯑꯗꯨꯝ ꯈꯣꯡꯅꯥꯡ ꯀꯥꯈꯠꯂ ꯀꯨꯝꯊꯔ ꯑꯗꯨꯝ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯈꯤꯗꯦ ꯌꯨꯝ ꯂꯩꯔꯝꯃꯦ ꯌꯨꯝ ꯀꯥꯈꯠꯂ ꯆꯠꯈꯤꯕ ꯀꯥꯡꯕꯨꯅꯤ ꯀꯗꯥꯏꯗꯩꯅꯣ ꯑꯃꯐꯥꯎ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯤ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯗꯗꯤ ꯑꯅꯤꯒ ꯀꯩꯅꯣ ꯇꯧꯔꯤꯌꯦ ꯑꯩꯒꯤ ꯂꯩꯇꯕꯗꯨꯅ ꯂꯩꯇꯕꯅꯦ ꯑꯗꯣ ꯑꯃꯈꯛ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯑꯅꯤ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯁꯨ ꯈꯦꯠꯅꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯅꯤꯗꯅ ꯈꯜꯂꯤ ꯑꯩ ꯋꯥꯈꯜꯗ ꯑꯗꯣ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯒꯅ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯦꯗꯅ ꯏꯌꯥꯝꯕ ꯍꯣꯏ ꯃꯌꯥꯝ ꯁꯤꯗ ꯌꯥꯎꯔꯤꯕ ꯈꯔꯁꯦ ꯑꯃꯃꯝ ꯂꯩꯔꯁꯨ ꯑꯅꯤ ꯑꯅꯤ ꯁꯨꯝ ꯁꯨꯖꯟꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯃꯗꯨ ꯑꯩꯅ ꯌꯥꯗꯦꯅ ꯊꯤꯡꯕ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯈꯔ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯕꯖꯥꯠꯅꯤ ꯑꯩꯁꯨ ꯊꯦꯡꯅꯔꯗꯤ ꯑꯗꯨꯝ ꯄꯥꯎ ꯄꯤꯔꯛꯀꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯁꯦ ꯏꯌꯥꯝꯕꯒ ꯑꯩꯈꯣꯏꯅꯤꯇꯪ ꯉꯥꯏꯔꯕ ꯑꯗꯨꯗꯤ ꯅꯨꯄꯤ ꯀꯣꯏꯗꯅ ꯅꯨꯄꯤ ꯋꯥꯔꯤ ꯇꯧ ꯂꯩꯒꯗꯕꯗꯣ ꯏꯌꯥꯝꯕꯒ ꯑꯣꯏꯅ ꯄꯨꯜꯂꯦ ꯍꯥꯏ ꯃꯥꯜꯂꯦ ꯃꯥꯅꯦ ꯑꯩꯕꯨꯗꯤ ꯂꯥꯏꯔꯤꯛ ꯇꯧꯔꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕꯕꯨꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯅꯨꯃꯤꯗꯥꯡ ꯁꯨꯃꯥꯏꯅ ꯃꯇꯝꯗ ꯇꯨꯝꯃꯝꯗꯥꯏꯒꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯥꯏ ꯃꯥꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝꯁꯤꯡꯗꯨꯒ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎ ꯂꯩꯔꯝꯗꯣꯏꯅꯤ ꯑꯗꯨ ꯃꯣꯏ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯁꯤ ꯃꯣꯏ ꯈꯪꯖꯄꯣꯟꯇꯦ ꯁꯣꯏꯍꯜ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯎꯅꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯤꯁꯤ ꯃꯣꯏ ꯎꯕ ꯃꯄꯨꯟꯁꯤ ꯊꯦꯡꯅꯕ ꯈꯪꯉꯔꯣꯏꯗꯕꯅꯤ ꯏꯕꯨꯡ ꯅꯤꯡꯊꯧ ꯃꯅꯥꯏ ꯆꯨꯝꯗ꯭ꯔꯤꯡ ꯍꯥꯏꯅ ꯒꯥꯔꯤꯗꯣ ꯊꯩꯗꯣꯛꯇꯕꯤ ꯊꯧꯖꯤꯜꯂꯣꯏ ꯑꯗꯣ ꯒꯥꯔꯤꯒꯤꯗꯤ ꯍꯣꯔꯣꯟ ꯌꯥꯎꯔꯝꯕꯅꯤꯅ ꯅꯉꯣꯟ ꯈꯣꯡꯕꯗ ꯃꯃꯥꯡꯒꯤꯗꯣ ꯂꯣꯏ ꯍꯟꯗꯣꯛꯈꯤ ꯑꯗꯨ ꯒꯥꯔꯤꯁꯨ ꯆꯨꯝ ꯆꯨꯝꯅꯅꯤ ꯊꯧꯔꯤꯁꯦ ꯒꯣꯂꯥꯏ ꯂꯩꯔꯝꯗꯥꯏꯒꯁꯦ ꯒꯥꯔꯤ ꯊꯥꯡꯉꯤꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯑꯩꯅ ꯀꯟꯅ ꯈꯨꯝꯂꯗꯤ ꯂꯥꯏꯚ ꯂꯣꯏꯁꯟꯈ꯭ꯔꯅꯦꯅ ꯇꯧꯕꯅꯦ ꯑꯩ
ꯑꯩ ꯂꯣꯏꯁꯜꯂꯣꯏ ꯑꯩ ꯀꯟꯅ ꯂꯥꯎꯔꯛꯀꯗꯕ ꯑꯣꯏꯔꯗꯤ ꯏꯪꯒꯤꯠ ꯑꯝꯇꯪ ꯍꯥꯏꯔꯝꯃꯣ ꯑꯩ ꯂꯥꯞꯅ ꯁꯨꯃꯥꯏꯅ ꯂꯩꯒꯦ ꯃꯈꯣꯟ ꯍꯧꯅ ꯇꯥꯗꯅꯕ ꯑꯗꯨꯒ ꯍꯦꯛꯇ ꯂꯥꯎꯕꯤꯔꯛꯑꯣ ꯁꯨꯉꯥꯏꯔꯦ ꯍꯟꯗꯛ ꯀꯥꯂꯦꯟꯁꯤꯗꯤ ꯑꯩ ꯈꯤꯇꯪꯂ ꯈꯪꯗ꯭ꯔꯦ ꯐꯣꯟꯁꯦ ꯍꯦꯛ ꯄꯥꯏꯕꯒ ꯄꯪꯁꯥꯃꯛ ꯁꯥꯏ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯃꯌꯥꯝ ꯂꯣꯏꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯁꯥꯔꯦ ꯁꯥꯔꯦꯅ ꯃꯌꯥꯝ ꯑꯃꯁꯨ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯑꯗꯨꯒ ꯃꯗꯨ ꯆꯨꯝꯁꯨ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯁꯥꯕꯁꯤꯒꯤ ꯃꯔꯝꯁꯦ ꯑꯅꯤ ꯑꯍꯨꯝ ꯂꯩ ꯃꯅꯤꯄꯨꯔ ꯁꯥꯕꯒꯤ ꯃꯔꯝꯁꯦ ꯌꯥꯝ ꯑꯅꯤ ꯑꯍꯨꯝ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯕ ꯔꯤꯖꯟ ꯈꯔ ꯂꯩ ꯑꯍꯥꯟꯕꯗ ꯑꯃꯈꯛ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯍꯤꯠ ꯋꯦꯞꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯍꯤꯠ ꯋꯦꯞꯁꯦ ꯌꯥꯝ ꯐꯖꯅ ꯏꯝꯄꯦꯛ ꯇꯧꯋꯦ ꯃꯗꯨꯗ ꯃꯅꯤꯄꯨꯔꯁꯨ ꯌꯧꯋꯦ ꯑꯗꯨꯅ ꯁꯥꯕꯁꯦ ꯌꯥꯝ ꯁꯥꯏ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯁꯥꯔꯝꯕ ꯆꯥꯡꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯑꯦ ꯍꯦꯟꯒꯠꯂꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯋꯥꯃꯪ ꯆꯤꯡꯗ ꯎ ꯋꯥ ꯃꯌꯥꯝ ꯑꯃ ꯌꯥꯟꯊꯠꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯕꯁꯤꯃ ꯐꯖꯅ ꯁꯥꯔꯦ ꯑꯗꯨꯅ ꯑꯅꯤꯁꯨꯕ ꯐꯦꯛꯇꯔꯅꯤ ꯃꯗꯨꯒꯤ ꯗꯤꯐꯣꯔꯦꯁꯇꯦꯁꯟꯒꯤ ꯃꯥꯡꯖꯕ ꯀꯔꯤ ꯀꯔꯤ ꯏꯝꯄꯦꯛꯇꯨꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯗꯅ ꯏꯁꯤꯡ ꯆꯥꯎꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯑꯃꯨꯛꯀ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯦꯝꯄꯔꯦꯆꯔꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯁꯥꯕꯁꯤ ꯇꯦꯝꯄꯔꯦꯆꯔ ꯈꯛꯇꯅ ꯐꯦꯛꯇꯔ ꯑꯣꯏꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ ꯏꯁꯤꯡ ꯃꯅꯤꯜꯁꯦ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯤꯗꯤꯇꯤꯁꯦ ꯍ꯭ꯌꯨꯃꯤꯗꯤꯇꯤꯁꯦ ꯆꯥꯡ ꯌꯥꯝ ꯋꯥꯡꯉꯒꯗꯤ ꯑꯗꯨꯁꯨ ꯁꯥꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯍ꯭ꯌꯨꯃꯤꯗꯤꯇꯤꯁꯨ ꯈꯔ ꯋꯥꯡꯉꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯅ ꯃꯄꯥꯟꯒꯤ ꯁꯔꯥꯎꯟꯗꯤꯡ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯣ ꯁꯥꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯁꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯐꯣꯟꯗꯨꯁꯨ ꯑꯗꯨꯝ ꯁꯥꯔꯅꯤ ꯃꯔꯨꯑꯣꯏꯅ ꯐꯣꯟꯗꯨꯗꯤ ꯃꯅꯨꯡꯗꯨꯗ ꯄ꯭ꯔꯣꯁꯦꯁꯔ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯔꯟ ꯇꯧꯔꯤ ꯕꯦꯇ꯭ꯔꯤ ꯆꯥꯔꯤ ꯏꯅꯔꯖꯤ ꯀꯟꯖ꯭ꯌꯨꯝ ꯇꯧꯔꯤ ꯑꯗꯨꯅ ꯍꯤꯠ ꯍꯥꯏꯁꯦ ꯑꯗꯨꯝ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯍꯤꯠ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯄꯣꯠ ꯑꯃꯅꯤꯅ ꯃꯅꯨꯡꯗꯁꯨ ꯁꯥꯕ ꯃꯄꯥꯟꯗꯁꯨ ꯁꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯁꯥꯕ ꯖꯥꯠꯅꯤ ꯌꯥꯝ ꯀꯟꯅ ꯃꯗꯨꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨ 45 ꯗꯤꯒ꯭ꯔꯤꯗꯒꯤ ꯂꯥꯜꯂꯛꯑꯕ ꯃꯄꯥꯟꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠꯀꯤ ꯑꯏꯪ ꯑꯁꯥꯗꯣ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯐꯣꯟꯒꯤ ꯇꯦꯝꯄꯔꯦꯆꯔꯗꯣ ꯃꯗꯨꯗꯤ ꯆꯦꯛꯁꯤꯟꯕ ꯌꯥꯔꯦ 50ꯒ ꯌꯧꯔꯛꯑꯗꯤ ꯃꯗꯨ ꯐꯣꯟ ꯕꯦꯇ꯭ꯔꯤ ꯁꯥꯒꯠꯂꯒ ꯄꯣꯛꯈꯥꯏꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯇꯥꯟꯖꯥ ꯌꯧꯔꯛꯑꯕꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯥꯔꯒꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯔꯛꯑꯒꯗꯤ ꯂꯩꯕꯥꯛꯇ ꯊꯝꯕꯅꯤ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯑꯌꯤꯡꯕ ꯐ꯭ꯂꯣꯔꯒꯨꯝꯕ ꯑꯝꯗ ꯊꯝꯕꯅꯤ ꯈꯪꯗꯦ ꯏꯪꯊꯍꯟꯅꯕꯗꯤ ꯍꯣꯠꯅꯒꯗꯕꯅꯤ ꯐꯣꯟꯗꯣ ꯉꯥꯏꯍꯥꯛ ꯅꯠꯇ꯭ꯔꯒꯁꯨ ꯄꯥꯏꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯒꯁꯨ ꯏꯌꯥꯝꯕ ꯖꯤꯄꯦ ꯀꯛꯄꯁꯦ ꯀꯛꯇꯕ ꯁꯣꯏꯜ ꯀꯩꯅꯣꯅꯤ ꯄ꯭ꯂꯦꯠꯐꯣꯝ ꯐꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯣꯏꯅ ꯂꯧꯔꯦ ꯃꯣꯕꯥꯏꯜꯒꯤ ꯔꯤꯆꯥꯔꯖꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯣꯠꯇꯁꯨꯅꯦ ꯃꯣꯏ ꯍꯧꯖꯤꯛꯀꯤꯗꯣ ꯒꯨꯒꯜ ꯄꯦꯅ ꯄ꯭ꯂꯦꯠꯐꯣꯝ ꯐꯤ ꯆꯥꯔꯖ 1.90ꯔꯥ ꯑꯗꯩꯗꯤ ꯄꯣꯏꯟ ꯀꯌꯥꯅꯣ ꯑꯃ ꯂꯧꯕꯅꯦꯕꯀꯣ ꯑꯗꯨ ꯂꯧꯍꯜꯂꯣꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯖꯤꯑꯣ ꯑꯣꯏꯔꯒꯅ ꯖꯤꯑꯣꯒꯤ ꯃꯥꯏ ꯖꯤꯑꯣ ꯑꯦꯞꯇ ꯆꯪꯉꯣ ꯕꯣꯗꯥꯐꯣꯟ ꯑꯥꯏꯗꯤꯌꯥꯒꯤꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜꯒꯤꯁꯨ ꯂꯩꯕꯅꯤ ꯑꯗꯨꯃꯥꯏꯅ ꯃꯁꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯗ ꯆꯪꯉꯒ ꯌꯨ ꯄꯤ ꯑꯥꯏꯗꯒꯤ ꯇꯧꯔꯒ ꯔꯤꯆꯥꯔꯖ ꯇꯧꯔꯒꯗꯤ ꯂꯧꯗꯕꯅꯤ ꯑꯗꯨ ꯅꯠꯇꯕ ꯄ꯭ꯂꯦꯠꯐꯣꯝ ꯁꯤꯡꯗꯗꯤ ꯀꯝꯃꯤꯁꯟ ꯑꯗꯨꯝ ꯆꯥꯔꯖ ꯂꯧꯋꯤ ꯑꯦꯃꯥꯖꯣꯟꯒꯁꯦ ꯍꯥꯟꯅ ꯄꯣꯠ ꯆꯦꯟꯕꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯠꯐꯣꯝ ꯆꯥꯔꯖꯦꯁꯁꯦ ꯂꯧꯔꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯂꯦꯠꯐꯣꯝ ꯆꯥꯔꯖꯦꯁ ꯂꯨꯄꯥ 4 ꯂꯧꯔꯦ ꯑꯗꯩꯗꯤ ꯐ꯭ꯂꯤꯞꯀꯥꯔꯠꯀꯨꯝꯕꯗꯤ ꯂꯨꯄꯥ 10ꯒꯨꯝꯕꯒ ꯂꯧꯔꯦ ꯑꯗꯩ ꯔꯦꯚꯤꯅ꯭ꯌꯨ ꯖꯦꯅꯦꯔꯦꯠ ꯇꯧꯅꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯂꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯏꯪ ꯑꯁꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ ꯍꯣꯏ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅꯁꯨ ꯈꯤꯇꯪ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯁ꯭ꯀꯨꯜ ꯆꯠꯅꯕꯒꯤ ꯍꯧꯗꯣꯛ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯂꯩꯆꯤꯟ ꯇꯥꯔꯤ ꯎꯟ ꯊꯥꯔꯤ ꯑꯩꯈꯣꯏ ꯏꯝꯄꯦꯛꯅꯤ ꯑꯗꯨꯕꯨ
Manipur